Mayambu Kurumjari and a very good evening. Ipo media miyang tabiro pumna ahan mamakta da Suraj Khungban tabam na taram nokchari loinena mayam gidamakta ekhona puthokchari ba crime diaries marakta ekhogi mayam gidamakta ekhona special show ina nupadi sanani haina sinja langjabada ekhona Wednesday amadi Saturday utpangam jahogdaba gidamakta mayamna ekhoibu ngakpigani amadi mayamna su ekhoigi inconvenience khangbiraga ekhoibu waro biroi haina thamjage mayambu su hanan thagachari loinena ekhoigi nupadi sanani mayam gidamakta ekhoina sinja langjabada mayam gi response haibadi aduki matik fajana support tobudo ekoi yamna penjai amadi ipo media gi maikadagi mayambu tobimal khangba amadi hanana thagachari loinena numit ajuda ekoi gi chandadana ekoi gi hanaki ba kharasu yawi haina khoina pau tajai ekoi bu paudu tajaba matamda ekoi su nungai jadaba amadi phaujai adubu ekoi bu ngakpiyu amadi ekoi bu asoiba kayadu ekoi gi kana natte haina ekoi gi crime diaries ki family ni haina khanbiraga ekoi amana ekoi gi amana asoi mangamda ngakna si haina thamjage loinana ekoi gi mayam gi damakta sungsoi soidana ekoi gi lakliba October ki tang kunmanga numit sida Tantha Police ta special show masu mayam gi damakta chithan andaba le hoba aduga yengba phangbi hodaba singna sungsoi soidana lakpiraga ekoi gi Tantha Police ki tang kunmanga si masu ekoi sungsoi soidana kakpiu haibidi tang kunmanga sidi Saturday numit oirabanina Sunday su suti leidrobanina chithan andaba le yawba mayam ekoi bu nungsibiba ipo media ki family amadi crime diaries ki family singna sungsoi soidana special show ama 25th October Tantha Police ta uchagadabasi hayengdagi ekoi ticket Hazaragani ticket si ekhoigi Tantha Police ki counter da ki su phangbigani loinana ipo media office natraga su ekhoigi online da hayengdagi ekhoi phangnabagi damakta sinja langjaba ekhoina loisinaba hona jarage mayam sungsoi soidana tangkun manga da lengbira alaga Thangza numit ki special show sida yengbi hogdaba sing chithan anthaba le hoba singna sungsoi soidana lakpiu haina mayamda baton kachari loinana ekhoigi mayamna support tobirakpa mayam gi response si ekhoi adugi matik ekhoina yamna haraujai nungaijai thagachari aduga ekhoi mayam busu tobimal khangba uchari loinana ipo media gi mayam gi damakta ekhoina sungsoi soidana kaidana every Wednesday amadi Saturday ekhoina mayam gi damakta crime diaries puthokchabada handaki nupadi sanani haibasida ekhoina sinja langjabada inconvenience khara lebagi damakta su amuka hanasu ngakpinaba amadi waro biroi haina ekhoina hangachari loinana ipo media mayam gi damakta leizariba platform ni aduga ipo media sida mayam gi su ehenba suggestion feedbacks amadi subscriber ehenba ma thambiraga ekhoigi crime diaries ki motto ekhoina thamjariba crime mitigate toba ekhoigi state tagi si mayam ekhoina understand tomina si loinana disclaimer oina amuka thamjarabada below 18 years avoid to honsi loinana khoi si legal platform din nachade ekhoina crime diaries si mayamda message awareness amadi educate tongna thamjabani haibasi masu amuka hana thamjari mayam waro biroi ipo media ki series 9 na mayam gidamakta crime diaries thamjariba ngasi si ekhoina Wednesday Saturday ekhoina ngamja hogdraga su ngasi gi Sunday numit sida mayam gidamakta mayam gi ihul mayam gi ekhoigi wakhalon mayam gi ekhoibu lana loghidoba leiba khara yawba ekhoina ujabadagi ekhoigi sinjaraga ngasi si Sunday special ona mayam gi damakta puduna lakchari ipo media gi crime diaries nifu nithoi suba episode ngasi Sunday sida mayam gi damakta ekhoina ahenba hapkachabani mayam busu thagachari mayam na su ekhoigi crime diaries pu nuksibiyu amadi ahenba subscriber viewers pu thoga Manipur sida pakthok chauthokna crime mitigate tongmina si haina thamjage aduga ngasi gi nifu nithoi suba episode sida ekhoigi main sponsor biriba Leiren Jewelry mayam nasu hena khangbiri loinana Leiren Jewelry siri mayam gi damakta seba tawduna leiriba location ani da haibadi ahan ba Leiren Jewelry sina Nipakaithel Sagol Ban Waheng Leikai Imphal Manipur phone number na 8787 642924 loinana location ani subasina Tidim Road Thauda Babok Leikai da Leiren Jewelry mayamna adumak ubigani aduga Leiren Jewelry si basically ekhoigi Manipur gi tradition culture amadi ekhoigi Manipur gi yamna traditionally design oiba ekhoigi chanaraba ekhoigi inat ka ekhoigi culture ga chanaraba design de hena focus tawraga ekhoigi pukchel chawrba oza proprietor oibiriba oza Biju Siza Guru Mayum gi thamoi senglaba khudol ngaktani aduga ekhoigi brand identity on thamjarabada mahaki brand identity say where tradition meets elegance, a trusted and prominent jewelry store in Imphal, Manipur. Haina Thambiri products offerings are wide and varied collection, timeless gold ornaments,
stunning contemporary designs, classic earrings, elegant bangles, bridal jewelry sets, and items for everyday wear. Haina thambiri habidi mayamna akoigi ake amauda su nattana akoi yumda leba matamda su sizinaba yaba akoigi Manipur gi chatnabi design da mayam ama akoigi design tawra thambiri mayam sungsoi soidana lakpiu aduga leiren jewelry da अखोगी डिजाइन सिंगदो अपाम खनबियु हाइना थमजगे अदुगा क्वालिटी assurance सु 100% hallmark gold is emphasized in recent promotions, signaling trust and purity haina thambiri mayam changing amutang tobiyu loinana target occasions perfect for every occasion. Weddings, bridal jewelry, festive celebrations like Kwak Jatra, Ningol Chakoba, then gift of or every elegance oina design toba adugum laba leiren jewelry ni mayamna Miyang tabiyu aduga aikoigi nupadi sanani gi winner gi prize to su leiren jewelry na thamoi sengna aikoida pibiduna aikoigi winner oibikraba sana nupadi sanani haibigi sana sanamagi winner CX1 serial number paibi khibana athuba matamda aikoigi ipo media contact tobira u loinena ani suba winner F2 ahum subana F4 haibidi second winner ga third winner ga na akoina 5000 अखोइना पीगनी हने लाथोकचबगी मतुंग इन्ना नुमित असिसो अखोइना लेपचरे हाइबदी लाग्लिबा अक्टोबर की तांग कुनमरी इराई नुमित की पुंग अम्मगी ममांगदा योबिरकलगा अखोइगी विनर अहुमसिना इपो मीडिया दा लाकपिरगा अखोइगी अवार्ड सेरेमनी सिमा याउबिनबा अमदी अवार्ड तुबु लेमना लौबिनबा हाइना अखोइना हंगचरी अथुबा मतमदा इपो मीडिया कांटेक्ट तोबिरगा सनासन अमा गी विनर ओबिखिबा सीरियल नंबर CX1 अदुगा 5000 की विनर ओबिखिबा सेकंड एंड थर्ड की F2 अमदी F4 ना अथुबा मतमदा लाकपियु हाइना थमजगे लोनेना तांकुन मंगा दा मयाम की स्पेशल शो तांथा पुलिस की सुसु चिथा नंदबा सिंगना सुसोय सोयदना ककपियु हाइना थमजगे ngasi इपो मीडिया ना स्पेशली संडे दा अखोइना पुखचरिबा मयाम की दमकता स्पेशल एपिसोड अन पुथोकचरिबा यंगबिरिबा सिंगबसु हाना थागचरी अदुगा स्पेशल एपिसोड से हौद्रिगे मांगोइना ना मयाम लाइक सममत निजगे मयाम की क्राइम डायरीज निफुनुथोय सुबा एपिसोड की दमकदा ओजा रोबिताले मसु स्टूडियो लेंसिनदना लेबिरे ओजाबुसु तरामना ओक्चरी अदुगा ओजागी ngasi की टॉपिक सी नुंसी मपाव हाइना थंबिरी हाइबद नुंसी मपाव सी यामना रोमांटिक ओगेतबा माली अदुगा ngasi की नुंसी मपाव सिना क्राइम गा कमाइना रिलेट तबनो हाइदु ओजादगी लौबीसी अदुगा ngasi की निफुनिथोय सुबा एपिसोड सिदा अखोइने स्पेशली ऑन संडे दा मयाम गिदमकता अहनबा हापकचबसीदा अखोइगे ओजा अखोइगे मतम काइथोपिरगा लाकपिरबनी मयाम गिदमकता ओजासु अखोइगे स्टूडियो लेजरे मयाम तरामना उमिनसी ओजाबु तरामना ओक्चरी अमदि ngasi निफुनिथोय सुबे एपिसोड सिदा ओजागी केबीरिबा अमदि ओजागी अटायर से कनाना स्पॉन्सर तोबिबनो ngasi याम ओरिजिनलिटी सु फॉर्म तोबो माली अदुगा ओजाना अखोइगे नुपादि सनानि गे मतंगदसु वाफम खरदंग थंबियो आन वक्तदा इपो मीडिया की व्यूअर्सिंग क्राइम डायरीज की व्यूअर्सिंग बोई इकोनोन खुरमजरी ngasi je makeup sina maupiyo huidrom ya school hiru han badagi ipo asna tawbibane aduga mu keno jina dress na koi Lakshman Wangkhem Thawal Wangkhem dagi hana ju sponsor tawbigre ado ipo asna tawbibane ado mamang daina akoi ipo Lakshman Wangkhem jigi magi fi amakak in gi ba adudai ai ju dum sangdraba maju sangidraba ko da ise amtadi in je chako maya jidana adugi fi do in gibdai mangonda koi mau miyai chan bagaina ko adugi fi do samana ba machu ju samana ba ai kaino hakpa lairong number je si ju print ju samana da pu na mangonda hak to order je lakhidra maju ne number ko ek sangdraba yam lai hai adugi ma adu yam nungai adagi kaino je mayam da ngahan khoi nupadi sanani mai pakna release tawba ngamjagre mayam gi mapana aina ju release function du ju wangang pada dum khoi nupadi sanani habja yamna mai pakpa ngamise crime diaries ki viewers jing da ai masi credit se pizage na ina lauthok se da ju mayam ku ba ko bi re function du da ado yam nungai ta sengna numito mayam crime diaries yeng ba mayam je loinamak nungdin gi pung amagi soda dai nungdang gi pung ngai so je loi lakpi ai je moi tholak pada dum aina dum khulona ga em mamai film nungai bra ai si film nungai bra ana loi bak tholak pa mayam je halaman ai loi beba tau jai ado mayang go na ba dam nungai adai jen na i honda photo kamina je na photo ka ba jo wa bo adagi set numidang nung kano pung amagi so da di sapsa gre dum ko aduga
ꯄꯨꯡ 5ꯒꯤ ꯁꯣꯁꯤꯗꯗꯤ ꯃꯤꯁꯦ ꯆꯟꯗꯗꯅꯅꯦ ꯄꯝꯃꯒꯁꯨ ꯐꯅꯌꯥꯝ ꯌꯦꯡꯅꯔꯦꯕ ꯑꯗꯒꯤ ꯂꯦꯞꯄꯒꯁꯨ ꯀꯩꯅꯣ ꯃꯅꯤꯡꯒꯤ ꯂꯥꯏꯟꯗꯨꯗꯁꯨ ꯐꯅꯌꯥꯝ ꯌꯦꯡꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯄꯥꯏꯕ ꯑꯗꯒꯤ ꯏꯟꯚꯥꯏꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯟꯅꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯒ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯃꯤꯗꯨꯅ ꯍꯦꯟꯃꯜꯂꯕꯅꯤꯅ ꯊꯥꯖꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ MFDCꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅ ꯌꯥꯗꯦꯅ ꯃꯅꯨꯡꯗ ꯆꯤꯌꯥꯔꯁꯤ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯄꯔꯦꯡ ꯑꯦꯛꯁꯇ꯭ꯔꯥ ꯊꯥꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯄꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯗꯣ ꯌꯥꯝꯅ ꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅꯃꯛ ꯑꯗꯨꯃꯥꯏꯅ ꯇꯤꯀꯦꯠꯁꯨ ꯄꯥꯏꯔꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯏꯟꯚꯥꯏꯠ ꯇꯧꯖꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯟꯅꯗꯗꯅ ꯍꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯇꯧꯕꯤꯕꯒꯤ ꯃꯌꯥꯝ ꯌꯣꯝꯁꯟꯅꯔꯛꯄ ꯑꯗꯨꯝꯕ ꯑꯗꯩ ꯅꯨꯃꯤꯠꯇꯨꯗꯁꯨ ꯍꯥꯟꯅ ꯇꯤꯀꯦꯠ ꯂꯣꯏꯈꯤꯕꯁꯨ ꯀꯨꯏꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠꯇꯨꯗꯁꯨ ꯇꯤꯀꯦꯠ ꯀꯛꯑꯒ ꯌꯦꯡꯒꯦꯅ ꯈꯨꯗꯛꯇꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯐꯪꯈꯤꯗꯕ ꯆꯟꯈꯤꯗꯕ ꯄꯨꯝꯅꯃꯛꯁꯨ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯏꯍꯧ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯅꯨꯡꯁꯤꯕꯤꯕꯅ ꯍꯦꯟꯃꯟꯕꯅꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯟꯈꯤꯕꯁꯤꯡꯗो ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯇꯤꯀꯦꯠ ꯑꯗꯩ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤ ꯅꯨꯡꯗꯥꯡꯒꯤ 5 PM ꯀꯩꯅꯣꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯇꯤꯀꯦꯠꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯗ ꯀꯛꯀꯦ ꯍꯥꯏꯔꯒ ꯐꯪꯈꯤꯗꯕ ꯑꯗꯩ ꯅꯨꯃꯤꯠꯇꯨꯗ ꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯇꯥꯟꯊꯥ ꯄꯣꯂꯤꯁꯇ ꯑꯩꯈꯣꯏꯅ ꯗꯦꯠ 25 5 PMꯗ ꯁꯤꯟꯖꯔꯦꯕ ꯏꯁꯄꯤꯁꯦꯜ ꯁꯣ ꯑꯃ ꯑꯗꯨꯁꯤꯡꯗꯨꯒꯤ ꯈꯟꯖꯔꯒ ꯑꯗꯨꯗꯩꯗꯨꯗ ꯁꯣꯏꯗꯅ ꯇꯥꯟꯊꯥ ꯄꯣꯂꯤꯁꯇ ꯂꯥꯛꯄꯤꯔꯣ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗꯩ ꯀꯛꯀꯦꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯃꯈꯥꯗ ꯊꯥꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯡꯁꯤꯗ ꯑꯗꯨꯒ ꯇꯥꯟꯊꯥ ꯄꯣꯂꯤꯁꯇ ꯆꯠꯂꯒ ꯀꯛꯑꯁꯨ ꯌꯥꯔꯦ ꯇꯥꯟꯊꯥ ꯄꯣꯂꯤꯁꯀꯤ ꯊꯥꯔꯤꯕ ꯑꯣꯟꯂꯥꯏꯟꯁꯤꯗꯒꯤ ꯇꯤꯀꯦꯠ ꯀꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯤꯀꯦꯠ ꯄꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯐꯪꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯅꯝꯕꯔꯁꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯅꯃꯛ ꯀꯂꯦꯛ ꯇꯧꯋꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯈꯤꯕꯁꯤꯡ ꯇꯤꯀꯦꯠꯇ ꯑꯗꯨꯝ ꯂꯥꯛꯈꯤꯗꯕꯁꯤꯡ ꯑꯩꯈꯣꯏꯗ ꯇꯤꯀꯦꯠꯇꯣ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯔꯦꯀꯣꯔꯠ ꯂꯩꯕꯅꯤꯅ ꯃꯤꯡ ꯂꯩꯐꯝ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯇꯤꯀꯦꯠ ꯀꯛꯂꯛꯄꯗꯣ ꯂꯣꯏ ꯍꯪꯉꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯒ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯑꯩꯈꯣꯏꯗ ꯂꯦꯡꯗꯅ ꯂꯩꯖꯩ ꯃꯔꯝꯗꯤ ꯑꯣꯟꯂꯥꯏꯟꯗ ꯀꯛꯂꯛꯄꯗꯣ ꯃꯣꯏ ꯃꯁꯥꯅ ꯂꯥꯛꯑ ꯂꯧꯔꯒ ꯀꯩꯅꯣ ꯌꯦꯡꯕ ꯆꯪꯕꯅꯤ나 ꯃꯣꯏꯗꯣ ꯌꯦꯡꯕ ꯆꯪꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯤꯀꯦꯠꯇꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦꯗꯅ ꯄꯩꯁꯥꯗꯤ ꯄꯦ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯛ ꯅꯧꯅ ꯇꯤꯀꯦꯠ ꯀꯛꯇꯕꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯇꯤꯀꯦꯠꯇꯣ ꯄꯥꯏꯍꯜꯂꯒ ꯑꯗꯨꯝ ꯇꯥꯟꯊꯥ ꯄꯨꯂꯤꯁꯇ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯀꯛꯈ꯭ꯔꯕꯅꯤꯅ ꯌꯦꯡꯕ ꯐꯪꯍꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ 25ꯁꯤꯗ ꯁꯤꯟꯕꯁꯤꯗ ꯌꯥꯎꯃꯤꯟꯅꯁꯤ ꯇꯥꯟꯊꯥ ꯄꯨꯂꯤꯁꯀꯤꯁꯦ ꯃꯣꯏꯁꯦ 250 350 ꯁꯤ ꯑꯅꯤꯁꯤꯗ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯇꯤꯀꯦꯠꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯩ ꯍꯧꯅ ꯐꯤꯂꯝꯁꯦ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯦꯔꯤꯇꯤ ꯁꯣꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡꯃꯛꯇꯒꯤ ꯆꯦꯔꯤꯇꯤ ꯁꯣꯁꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡꯗꯤ ꯌꯥꯝ ꯋꯥꯔꯅꯤ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯁ ꯐꯪꯁꯟ ꯁꯤꯜꯂꯨꯕꯒꯤ ꯉꯔꯥꯡꯗꯪꯗꯤ ꯄꯣꯊꯥꯒꯦꯅ ꯉꯁꯤꯃꯛ ꯁꯟꯗꯦ ꯅꯨꯃꯤꯠ ꯉꯁꯤꯁꯦ ꯁꯣ 2 ꯂꯩꯌꯦꯕꯀꯣ ꯉꯁꯤꯃꯛꯁꯦ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯑꯃ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯑꯃ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯃꯅ ꯑꯣꯏꯅꯥꯝ ꯏꯔꯦꯡꯕꯟ ꯍꯥꯏꯕꯗꯤ ꯅꯝꯕꯣꯜ ꯂꯥꯏꯟꯗꯀꯣ ꯑꯣꯏꯅꯥꯝ ꯏꯔꯦꯡꯕꯟꯁꯤꯗ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯅꯨꯄꯤ ꯃꯔꯨꯞꯅ ꯁꯤꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯏꯔꯦꯡꯕꯝꯒꯤ ꯀꯥꯡꯖꯩꯗꯅꯦꯕ ꯏꯔꯦꯡꯕꯟꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯔꯤꯁꯦꯀꯣ ꯁꯤꯗꯁꯨ ꯉꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯣ 2ꯁꯦ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯏꯅꯥꯝ ꯏꯔꯦꯡꯕꯟꯗ ꯑꯃ ꯂꯩꯔꯦꯀꯣ ꯏꯔꯦꯡꯕꯝꯗ ꯑꯗꯨꯃꯥꯏꯅ 2 ꯂꯩ ꯉꯁꯤꯁꯤꯅ ꯑꯗꯨꯒ ꯍꯌꯦꯡꯁꯤꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏꯒꯤ ꯀꯥꯎꯖꯦꯡ ꯂꯩꯃ ꯒ꯭ꯔꯥꯎꯟꯗ ꯂꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯀ꯭ꯂꯕꯅ ꯁꯤꯟꯕꯤꯕꯅꯦ ꯍꯌꯦꯡꯁꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯁꯣ 9 ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯛꯑꯒ ꯑꯦꯗꯚꯥꯟꯁ ꯄꯤꯔꯒ ꯊꯝꯃꯕ ꯁꯣ 9 ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯄꯩꯁꯥꯗꯤ ꯌꯧꯁꯜꯂꯛꯇ꯭ꯔꯤꯕ ꯀꯥꯞꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯕ ꯑꯗꯨꯒꯨꯝꯕꯁꯨ ꯁꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ ꯈꯛꯇꯪꯗꯀꯣ ꯑꯗꯨꯒ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯒꯣꯕꯔꯗꯣꯟ ꯄꯨꯖꯥ ꯅꯨꯃꯤꯠ ꯂꯣꯏ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯨꯝ ꯆꯥꯛꯀꯧꯕ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯆꯥꯛꯀꯧꯕꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕꯀꯣ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯒ꯭ꯔꯥꯎꯟꯗ ꯑꯃ ꯀꯛꯆꯤꯡ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯃ ꯑꯗꯒꯤ ꯊꯧꯕꯥꯜ ꯁꯥꯕꯜ ꯇꯣꯡꯕꯗ ꯑꯃ ꯋꯥꯕꯒꯥꯏ ꯏꯔꯝꯗ ꯒ꯭ꯔꯥꯎꯟ ꯍꯥꯏꯌꯦ ꯁꯤꯗ ꯑꯃ ꯑꯗꯩ ꯅꯤꯡꯊꯧꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯗꯒꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗ ꯑꯗꯒꯤ ꯌꯥꯏꯔꯤꯄꯣꯛꯇ ꯑꯗꯒꯤꯗꯤ ꯃꯌꯥꯏ ꯏꯝꯐꯥꯜꯗ ꯍꯥꯏꯔꯤꯕ ꯁꯣ 9ꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯣꯏꯅ ꯄꯩꯁꯥ ꯊꯤꯖꯤꯜꯂꯒ ꯂꯩꯔꯦ ꯁꯣꯏꯗ꯭ꯔꯦꯅꯀꯣ ꯑꯗꯣ ꯑꯇꯩ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯊꯤꯖꯤꯜꯂꯛꯇ꯭ꯔꯒ ꯃꯣꯏ ꯊꯤꯕ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯒ ꯀꯥꯞꯀꯗꯕ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛꯀꯧꯕꯁꯤꯗꯤ ꯌꯥꯝ ꯐꯪꯅꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯛꯋꯥ ꯏꯔꯩꯃ BLFꯅ ꯁꯤꯟꯕ ꯗꯦꯠ 25ꯇꯁꯨ
ꯀꯋꯥꯗ ꯂꯩ ꯑꯗꯣ ꯁꯤꯒꯤꯁꯨ ꯃꯣꯏ ꯍꯧꯖꯤꯛꯇꯒꯤ ꯇꯤꯀꯦꯠ ꯊꯥꯕ ꯍꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯗꯥꯏ ꯑꯦꯔꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯇꯤꯀꯦꯠ ꯀꯛꯄ ꯌꯥꯔꯅꯦꯅ ꯁꯤꯝꯇꯪꯁꯨ ꯂꯥꯎꯊꯣꯛꯄꯤꯌꯣꯅ ꯁꯤꯟꯅꯕꯤꯔꯛꯑꯦ ꯑꯗꯣ ꯇꯥꯟꯊꯥ ꯄꯨꯂꯤꯁꯁꯨ ꯍꯦꯛ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯀꯛꯋꯥ ꯏꯔꯩꯃ ꯒ꯭ꯔꯥꯎꯟꯗꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯑꯇꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯊꯪ ꯐꯤꯂꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯆꯪꯕꯅꯤꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯣ ꯀꯥꯞꯄꯤꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥ ꯍꯣꯜꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯅ ꯐꯖꯅ ꯁꯤꯅꯦꯃꯥ ꯌꯦꯡꯅꯗ꯭ꯔꯕꯅꯤꯅ ꯃꯥꯏꯀꯩꯒꯤ ꯁꯨꯃꯥꯏꯅ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯤꯌꯣ ꯍꯧꯖꯤꯛ ꯂꯧ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯅꯦꯕ ꯅꯕꯦꯝꯕꯔ ꯊꯥꯁꯤ ꯀꯝꯄꯜꯁꯔꯤ ꯂꯧꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯗꯤꯁꯦꯝꯕꯔꯗꯤ ꯏꯪꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯊꯣꯛꯄ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯃꯇꯝꯁꯦ ꯅꯕꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯁꯤꯒ ꯅꯕꯦꯝꯕꯔ ꯍꯧꯒꯠꯂꯛꯄ ꯈꯔ ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝ ꯈꯔꯁꯤꯗ ꯃꯌꯥꯝꯁꯤꯅ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯁꯟꯅ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕꯁꯤꯡ ꯑꯗꯨꯒ ꯕꯦꯂꯦꯞꯁꯤꯡ ꯑꯗꯩ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯕꯤꯔꯀꯥꯟꯗ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯑꯇꯩꯁꯨ ꯂꯥꯛꯄꯤꯌꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯐꯧ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯁꯦ ꯍꯥꯞꯍꯧꯗꯕꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯔꯤꯂꯤꯁ ꯐꯪꯁꯟꯗꯣ ꯀꯨꯏꯔꯛꯇꯕꯒꯤ ꯅꯪꯅꯔꯛꯇꯗꯅ ꯋꯥꯃꯟꯗꯅ ꯑꯗꯨꯃ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯃ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯊꯥꯡꯖꯁꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯅꯤ ꯋꯦꯅꯁꯗꯦꯁꯨ ꯍꯥꯞꯍꯧꯗ꯭ꯔꯕꯅꯤ나 ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯁꯤꯜꯂꯁꯦꯅ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯣ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯩ ꯂꯣꯏꯅ ꯍꯧꯒꯠ ꯉꯝꯅꯗ꯭ꯔꯦ ꯋꯥꯅꯔꯦꯕꯀꯣ ꯑꯗ ꯉꯔꯥꯡꯗꯤ ꯋꯥꯅꯗꯅ ꯉꯁꯤ ꯑꯣꯏꯅ ꯍꯥꯞꯄꯁꯦꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯉꯁꯤꯁꯦ ꯍꯥꯞꯆꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯕꯤꯌꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯨꯏꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯒꯦ ꯈꯜꯂ ꯂꯤꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯨꯡꯁꯤ ꯃꯄꯥꯎꯁꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯀꯥꯏꯅꯕ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕ ꯃꯥꯒꯤ ꯊꯋꯥꯏꯅ ꯆꯥꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯇꯝꯕꯤꯌꯨ ꯂꯤꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒ ꯃꯥꯅ ꯉꯁꯤꯐꯥꯎ ꯉꯥꯏꯔꯒ ꯂꯩꯖꯔꯤꯕ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯏꯒꯅꯣꯔ ꯇꯧꯕꯤꯔꯝꯃꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯗꯨꯗꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎꯁꯦ ꯌꯧꯅꯕꯁꯤꯗ ꯂꯤꯕꯤꯌꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯂꯤꯖꯕꯅꯦꯕꯀꯣ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯑꯦ ꯃꯥꯏ ꯋꯥꯔꯤꯁꯦꯀꯣ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯂꯤ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯐꯧ ꯑꯩ ꯃꯤꯁ ꯑꯣꯏꯗꯅ ꯇꯥꯏ ꯃꯥꯏ ꯋꯥꯔꯤꯁꯦ ꯐꯖꯃꯟꯈꯤꯗꯅ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯈꯤꯕꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯤꯕ ꯂꯥꯛꯑꯦꯕꯀꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯕꯒꯤꯗꯤ ꯌꯥꯝꯅ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯆꯦꯜꯂꯤꯕ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯃꯁꯦ ꯂꯥꯞꯊꯣꯛꯄꯤꯈꯤꯕꯁꯦ ꯅꯨꯡꯁꯤꯍꯧꯔꯤꯕ ꯃꯤꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯆꯥꯛꯑꯦ ꯀꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯔꯤ ꯇꯥꯕꯗꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯋꯥꯔꯤꯁꯦ ꯑꯩ ꯐꯖꯅ ꯂꯤꯖꯔꯛꯑꯒꯦ ꯃꯌꯥꯝꯗꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯁꯤ ꯃꯥꯏ ꯃꯃꯥꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯃꯥꯅ ꯈꯔ ꯑꯗꯨꯝ ꯆꯍꯤ 9-10 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯆꯦ ꯑꯃꯒ ꯃꯥꯒ ꯑꯣꯏꯕ ꯃꯄꯥꯒ ꯃꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯄꯥꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯋꯦꯕ ꯏꯝꯐꯥꯜꯗ ꯑꯗꯨꯒ ꯃꯣꯏꯒꯤꯁꯤꯗꯤ ꯂꯝꯁꯦ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯍꯥꯏꯗꯕ ꯂꯝꯅꯦ ꯄꯨꯡ 1.5 ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄꯗ ꯄꯨꯡ 1.5 ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯥꯁꯦ ꯁꯥꯟꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯌꯨꯛꯁꯦ ꯃꯥꯁꯦ ꯄꯨꯡ 6ꯇꯒꯤꯅ ꯀꯩꯅꯣꯐꯧꯅ ꯁꯥꯟꯅꯗꯣꯏꯅꯦꯕ ꯃꯥꯁꯦ 8:30 9ꯁꯤꯐꯧꯅ ꯑꯗꯨ ꯂꯣꯏꯔ ꯃꯥ ꯉꯥꯛ ꯄꯣꯊꯥꯔ ꯗꯨꯀꯥꯟꯁꯤꯗ ꯑꯃꯨꯛ ꯄꯨꯡ 10-10:30 ꯆꯪꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯗꯨꯀꯥꯟ ꯊꯣꯡ ꯃꯥꯅ ꯐꯝꯃꯤꯕ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯂꯀꯥꯟꯗ ꯃꯥꯁꯦ ꯑꯃꯨꯛ ꯁꯥꯏꯀꯜꯗ ꯃꯌꯨꯝ ꯇꯥꯅ ꯍꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯩ ꯃꯄꯥꯁꯨ ꯁꯨꯕ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄ ꯃꯄꯥꯁꯨ ꯀꯣ ꯂꯥꯡꯕꯩꯗꯁꯨ ꯍꯦꯛ ꯂꯩꯈꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯑꯗꯨꯒ ꯌꯨꯝꯗꯩꯁꯨ ꯆꯠꯄ ꯇꯧꯋꯦ ꯑꯗꯨ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯀꯩꯅꯣꯁꯦ ꯃꯆꯦ ꯂꯨꯍꯣꯡꯕꯗ ꯃꯣꯏꯁꯦ ꯄꯩꯁꯥ ꯈꯔ ꯄꯨꯊꯩꯌꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯄꯥꯅꯤꯅ ꯇꯥꯜꯂꯛꯄꯁꯤꯅꯅꯦ ꯑꯗꯨꯝ ꯀꯣꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯏꯃꯨꯡꯅꯦꯕꯀꯣ ꯑꯗ ꯅꯣꯡꯃꯈꯛ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯁꯦ ꯊꯧꯔꯒ ꯃꯥꯅ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯁꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯅ ꯈꯔ ꯉꯟꯅ ꯊꯣꯡ ꯂꯣꯜꯂꯦꯕꯀꯣ ꯃꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩꯌꯦꯅ ꯈꯔ ꯉꯟꯅ ꯊꯣꯡ ꯂꯣꯜꯂꯒ ꯃꯥꯅ ꯈꯤꯇꯪ ꯉꯟꯇꯛ ꯍꯜꯂꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯆꯠꯄ ꯑꯃꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯥꯒ ꯅꯨꯡꯁꯤꯅꯗꯣꯏꯕ ꯏꯕꯦꯝꯃꯁꯦ ꯅꯨꯡꯊꯤꯟ ꯆꯠꯇꯣꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯐꯤꯒ ꯐꯖꯅ ꯏꯜꯂꯒ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕꯩꯀꯣ ꯃꯣꯏ 3-4 ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤꯗ ꯇꯥꯈ꯭ꯔꯦꯕ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯊꯥꯗꯣꯛꯑꯒ ꯃꯥꯅ ꯔꯥꯅꯤ ꯐꯤꯒ ꯀꯩ ꯐꯖꯅ ꯁꯦꯠꯂ ꯆꯥꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯅꯣꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯌꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯃꯣꯏꯒꯩꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯡꯊꯤꯟ ꯆꯠꯇꯣꯏꯃꯦꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯀꯦꯔ ꯊꯣꯛꯂꯛꯄꯁꯦ ꯃꯣꯏꯗꯤ ꯂꯥꯡꯖꯕ ꯅꯣꯛꯆꯕ ꯂꯝꯕꯤꯁꯤꯗ
nungaina lainidana ada masina dum saikanje thorpa ma dum yenga ne masina juki nupi juki no misida mas ngaugreba ada yi masina khamaga moina kaino do nungden jakadaba mafam du bok chatkibase koigi imung du dam changaga moiji gai dam tong ko thongnar toi natra adu mana dum laptak na yenga leireba ado moi nungden jakadaba gari ju bus su khama leiba adaga moina mu imung du sanguraga thoglaga ka khanna giba adu bok ma yeng haure bus na thaugi bok mana yeng haure bako maji no misa do mai masak se u leidana maji angang tawham jabum ko khangdreba maming na kari kauba ada maina dai di mana mu ma da yung ata ja chana ba dum chatli ne ba ko maina adai maji as moi gi thongan ma pa yo bu da mana chatli ba lambi ji dum phau doi ne ba moi thongan je maji tholak pra ga na mana chatli ba matam du ayu yang ngal ba matam ne ba aning dham da ni aduna ning dham da di pung mari ha ba si mammi dana mari khai je ko ado mammi asa su mam ba ju karai tholak doi no na maji khalle ba ko adai di maji mo juki kai no je nupi jina ju maonda ne pha launa mana yang munna sakan throk ba gi thaina ba yeng ba ji da nupi jina ju maonda munna yengam me ba ngak tang mi sana gi ba ba je yam ti kui da bi matam da adai ma je mu nung din je dui matam je ma je mana tu ka halak ba ji mam me adu kan da ju mu as tholak kadra ne na moi thongan je ngak tang ga kham me ba tholak te ba ko adai sum thabak ama kai no ma tholak pa da tan sana gadra na amai sum thakai mu se hogi ba adai ma je no ai tre adai mana dukan pham ba ma jon ji da ma je nungdil magi sana bagi practice am leiduna kitangan ngan hanja ge handak hapta amutang haijal le bako adu kitangan na koi gi nungdharam nungdin pung ahum sai dei ma je hala hum makhai mari sai ji da koi ji no pi ji thongal sai ji da ma ji dong sai kan je kha ma lap tak tholak ko kholak ko sum yeng e ba ni hum di je sum yeng e dai di upai leitre ma je no pi ji sum tok tholak ta bako sum teng theng na de ma je ning ba kai ra halle ko ado koi gi nungsina ba ngai ba satlaga nuksina ba thengna rakta ba adai nupi duna tholak ta ba se asugi matik thawai nungai ta ba aduga thogla ga tan ga sana ngak tang ga yeng na ra ga hape ka nok na ra ga halak pa jinam nungai ba oi ba nupam sa jing ta ko moina nusi ba phawrak pa matam je adai di kano tawre no ma di koi gi moi gi ningol gi macha nupa ma khak ma ga longa oi ba moi je la e ba adu la ko da mana stan cha na ne kano tawre mana tan cha na amta ngasi di bani thaba amta sata ya de na mana no mi se ma to kan se lep thoe ado thaba amta sata ya de bani na ada mai na satle adai di kano tawre da mai no ban je sa min na re adai ma than da di hai ba khot pa se ma je ngam dre ba adai cha min na ba je da ma je ki ma kai no je na as nang chwai to di ma ta mang ni kang ko ni moi thong kan je ngai ngam doi no ai hai pet angang tholak ko kholak pa pet thajan ge khot ke na amai thor ka mana angang je thajal le angang ma ha tholak pa sum tukan ta chalu ba da mana e nang amta sangu sidai le chabi do adu do amta ngai hawi noi na mana ba gaina na amta hai ga nang amta puthoro abe mana nang hang hawi asida na hara puthoro ona kan na hai adu hai ba da mana kai daure adai di angang je sangre maming ga je mana angang je loi hai ra me adu ko wi khot le na dai di e class na 11 tam bani khot pane loi hare school ka kai loi hare adai mana kano tawre koi gi nupi je na ale moi je pakhat le ba thok tholok to ra thok tholoi do na pakhat le ngai ji ngang ji ga karai no mi kana no mi nang ngai ngai hawe hai bo na nupi je thok le ba tu a dai gai ji na hai ko ngang ji na dai di asi di ai ma sa khangju khangdana cheng ngang ji di ma thong khang do mi na kok thora ga kai do bai no nang nei ta ngon da hai re di na hai bu ji da ma je sang gi ge tawre ba da ma na ba ji na ji ki pa chen chal laga e ngai khom ta na har ga hai re ana koi adai ma na ba je sina asnang je u gi bodagi lohong nu me det ka ma loi hai re adu da nang na ma na bingi nung thin chat pa tholak pa da ma na u gi da ma je tu de ngau da na ma je kan hom tawre adu na ha na ga ma na dre adu nang ma je am ta di ya pi yu ma je tum me tum bang khang dre ma je tum an hai re dai nuk ti gi ju nang noi chi ngai ra bani ma je nang su to tholak te na adu ma tha sa re na hai re adu phone number je piram ma ge adu gam ta di kano to biu akoi phone je nang gi ju lau gra ge adu phone ta di phauna ji ko si ma je mama ju lai ki tre ma pa ga moi ni khak lei bani khot bani do ma bung ning ju ke tang ai nu si gi da ma je wa khan je ta nungai ta ba hau bani adu nam ta di nang na ya biu ko lo na ma na jang kan hai re adu hai je no pis na ju
ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯁꯥꯏꯀꯜꯒꯤ ꯀꯩꯅꯣꯁꯤꯗ ꯐꯝꯃ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯉꯛꯄ ꯊꯑꯣꯏꯅ ꯌꯦꯡꯕꯁꯨ ꯍꯦꯛ ꯉꯝꯗꯕ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯑꯃꯨꯛ ꯅꯣꯟꯊꯩ ꯇꯧꯕ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯐꯠ ꯐꯠ ꯑꯃꯨꯛ ꯌꯦꯡꯕ ꯃꯃꯥꯟꯅꯕꯅ ꯁꯨꯝ ꯋꯥ ꯉꯥꯡꯉꯩꯗ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯏ ꯃꯇꯧ ꯉꯝꯖꯗꯕ ꯆꯪꯉꯛꯄꯕꯨ ꯍꯦꯛ ꯉꯝꯖꯗꯕ ꯌꯦꯡꯈꯠꯄꯕꯨ ꯍꯦꯛ ꯐꯖꯅ ꯉꯝꯗꯗꯅ ꯃꯥꯅ ꯅꯣꯟꯊꯔ ꯂꯨꯞꯊꯔꯒ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯩ ꯃꯥꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯔꯛꯑꯒꯦꯅ ꯍꯥꯏꯔꯒ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯅ ꯍꯔꯥꯎꯔꯦꯀꯣ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯍꯜꯂꯛꯑꯒꯦ ꯅꯪ ꯄꯥꯏꯈꯠꯄꯤꯌꯨꯀꯣ ꯐꯣꯟ ꯄꯤꯔꯛꯑꯒ ꯅꯝꯕꯔꯁꯦ ꯑꯃꯨꯛ ꯂꯥꯟꯅꯒ ꯄꯤꯁꯜꯂꯝꯗꯅ ꯑꯗꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯏꯃꯥꯟꯅꯕꯁꯤꯗ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯃꯥ ꯏꯀꯥꯏꯕꯗ ꯂꯣꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯍꯥꯏꯐꯦꯠ ꯅꯣꯛꯂꯞ ꯇꯧꯔꯒ ꯀꯩꯝꯇꯗꯤ ꯈꯨꯝꯗꯕꯤꯗ ꯂꯩꯍꯧꯋꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯀꯥꯟ ꯁꯥꯏꯟꯒ ꯇꯧꯔꯒ ꯃꯃꯥꯟꯅꯕꯗꯨꯅ ꯏꯕꯥꯅꯤ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯆꯠꯂꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯦꯀꯣ ꯑꯗꯨꯒꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔꯦꯕꯀꯣ ꯃꯃꯥꯟꯅꯕꯁꯤꯒ ꯅꯪ ꯉꯥꯏꯈꯣꯃꯤ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗꯤ ꯅꯪ ꯑꯝꯇ ꯌꯥꯎꯒꯣ ꯉꯥꯏꯈꯣ ꯑꯁ ꯑꯩ ꯊꯦꯡꯉꯦꯃꯤ ꯑꯩ ꯆꯠꯂꯒꯦꯃꯤꯅ ꯉꯥꯏꯈꯣꯃꯤ ꯑꯩ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗꯤ ꯅꯪ ꯑꯝꯇ ꯌꯥꯎꯒꯣ ꯑꯩ ꯏꯊꯟꯇ ꯇꯜꯂꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯇꯧꯔꯦ ꯐꯣꯟꯁꯦꯀꯣ ꯑꯁ ꯃꯥꯁꯦ ꯃꯁꯥꯒꯁꯦ ꯀꯩꯅꯣꯝꯒ ꯇꯧꯋꯦ ꯅꯤꯛꯇꯅꯅꯦ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯕꯁꯤꯗ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤꯗꯨꯅꯦꯅ ꯍꯥꯏꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯤꯡꯗꯣꯅ ꯍꯥꯏꯔꯒ ꯃꯤꯡ ꯑꯗꯨ ꯀꯧꯋꯦ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯣꯅꯒ ꯑꯉꯥꯡꯗꯨꯅ ꯍꯥꯏꯌꯦꯅ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯔꯦ ꯑꯗꯩ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯦ ꯃꯣꯏꯅꯁꯨ ꯂꯝ ꯅꯨꯡꯒ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯟꯅꯔꯦ ꯑꯗꯩꯗꯤ ꯀꯣꯏꯇꯛ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯁꯥꯡ ꯉꯝꯗꯕꯤ ꯁꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯏꯪꯒꯤꯠ ꯇꯧꯁꯜꯂꯛꯑꯦ ꯍꯌꯦꯡ ꯊꯦꯡꯅꯁꯦ ꯍꯥꯏꯌꯣꯅ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯍꯌꯦꯡꯁꯦ ꯑꯝꯇ ꯊꯦꯡꯅꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯕꯗꯩꯗꯤ ꯃꯥꯁꯦ ꯅꯨꯄꯤꯁꯤꯅ ꯉꯥꯏꯈꯣ ꯍꯌꯦꯡꯃꯛꯇꯤ ꯈꯤꯇꯪ ꯊꯨꯃꯜꯂꯦ ꯈꯤꯇꯪ ꯂꯩꯔꯒ ꯊꯦꯡꯅꯁꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯈꯤꯇꯪ ꯂꯩꯔꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯔꯤꯁꯦ ꯈꯒ ꯁꯥꯟꯅꯔꯦ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯇꯨꯝꯃꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯕ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯊꯦꯡꯅꯁꯦꯅ ꯊꯦꯡꯅꯩꯌꯦꯕ ꯑꯗ ꯃꯣꯏꯅ ꯊꯦꯡꯅꯕꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯊꯦꯡꯅꯕꯁꯦ ꯆꯤꯡꯌꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯆꯤꯡꯁꯦ ꯊꯦꯟ ꯃꯥꯟꯅꯅ ꯂꯩꯕ ꯑꯗꯨꯒ ꯌꯥꯝ ꯄꯥꯛꯅ ꯅꯥꯄꯤ ꯃꯣꯠ ꯂꯥꯎꯅ ꯍꯧꯔꯒ ꯂꯩꯕ ꯆꯤꯡꯌꯥ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯁꯤꯗ ꯃꯣꯏꯁꯦ ꯊꯦꯡꯅꯁꯦꯅ ꯃꯃꯥꯟꯅꯕꯁꯤꯒ ꯃꯥꯒꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯏꯌꯦꯕ ꯑꯗꯨ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯍꯪꯉꯦꯕ ꯀꯩ ꯇꯝꯃꯤ ꯈꯣꯠꯂꯤ ꯀꯩ ꯍꯣꯠꯅꯔꯤ ꯑꯗꯨꯗꯣ ꯍꯥꯏꯕꯁꯤꯗ ꯃꯥ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯂꯤꯌꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯊꯣꯛꯑꯦ ꯇꯝꯊꯗ꯭ꯔꯦ ꯑꯩ ꯑꯗꯨꯒ ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ ꯑꯌꯨꯛꯇꯅ ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯤ ꯄꯨꯡ 5:30 ꯅꯪꯅꯕ ꯆꯠꯄꯅꯦ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯄꯨꯡ 4ꯗ ꯑꯩ ꯊꯧꯒꯠꯂꯤ ꯁꯥꯏꯀꯜꯁꯦ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕꯁꯦ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯂꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯑꯩꯁꯦ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯒ ꯍꯜꯂꯛꯏ ꯑꯗꯣ ꯕꯕꯥꯁꯨ ꯁꯨꯃꯥꯏꯅ ꯁꯨꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥꯁꯦ ꯈꯔ ꯄꯨꯊꯈ꯭ꯔꯦ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨꯕ ꯈꯣꯠꯄ ꯃꯔꯨꯞ ꯊꯥꯡꯕ ꯌꯥꯎꯔ ꯀꯛꯄ ꯑꯗꯨꯗꯣ ꯁꯤꯡꯕ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯁꯨꯝ ꯑꯩꯁꯦ ꯑꯥꯔꯃꯤꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯤꯔ ꯊꯕꯛ ꯅꯣꯝꯕꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗ ꯁꯥꯟꯅꯕꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤ ꯑꯗ ꯑꯥꯔꯃꯤꯒꯨꯝꯕ ꯁꯨꯝ ꯑꯣꯏꯕ ꯉꯝꯅꯕꯒꯤ ꯆꯦꯟ ꯆꯣꯡꯕ ꯍꯌꯦꯡ ꯉꯝꯅꯕꯒꯤꯅꯤ ꯑꯩꯅ ꯁꯥꯟꯅꯕ ꯌꯥꯎꯔꯤꯁꯤꯗꯤ ꯊꯑꯣꯏꯅ ꯑꯩ ꯁꯥꯟꯅꯔꯣꯏ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯛꯇꯤ ꯅꯠꯇꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯅꯪꯗꯤ ꯆꯥꯛꯇꯤ ꯀꯗꯥꯏ ꯆꯥꯏꯅ ꯍꯪꯉꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗ ꯑꯩ ꯆꯥꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯆꯖꯤꯛ ꯆꯥꯔꯒ ꯆꯠꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯥꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯕ ꯅꯪꯗꯦ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯄꯨꯂꯞ ꯊꯣꯡꯖꯜꯂꯦ ꯑꯗꯨꯒ ꯑꯌꯨꯛ ꯆꯖꯤꯛꯁꯦ ꯑꯗꯨꯝ ꯆꯥꯔ ꯆꯠꯂꯦ ꯁꯥꯟꯅꯕꯗꯕꯨ ꯆꯖꯤꯛ ꯆꯥꯔ ꯁꯥꯟꯅ ꯆꯠꯄꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯃꯥ ꯀꯔꯤꯝ ꯈꯨꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯄꯒꯤ ꯑꯗꯨꯐꯥꯎ ꯀꯔꯤꯝ ꯆꯥꯗꯅ ꯂꯩꯔꯤꯕ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 3:30 4ꯗ ꯆꯥꯛ ꯆꯥꯛꯈꯣꯝꯕ ꯆꯥꯔꯒ ꯇꯥꯅ ꯁꯥꯏꯀꯜ ꯊꯧꯔꯦ ꯁꯥꯟꯅꯔꯦ ꯑꯗꯩ ꯑꯃꯨꯛ ꯗꯨꯀꯥꯟ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯕ ꯅꯪꯗꯦ ꯑꯗꯨꯗꯤ ꯂꯥꯝꯗ꯭ꯔꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯕꯥꯅ ꯊꯕꯛ ꯍꯜꯂꯛꯑ ꯊꯣꯡꯉꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯏ ꯍꯣꯏ ꯍꯩꯅꯈ꯭ꯔꯃꯤꯅ ꯑꯗꯨꯝ ꯈꯥꯡꯉꯦ ꯑꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤ나 ꯍꯣꯇꯦꯜꯗ ꯀꯩꯗ ꯆꯥꯕ ꯈꯣꯠꯄꯗꯨꯁꯨ ꯉꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯅ ꯆꯥꯛ ꯑꯁꯥꯕ ꯆꯥꯕꯁꯤꯃꯗꯤ ꯑꯌꯨꯛꯇꯤꯀꯌꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯗꯩ ꯕꯕꯥꯁꯨ ꯏꯟꯖꯥꯡ ꯊꯣꯡꯕ ꯇꯟꯕꯅꯤꯅ ꯑꯂꯨ ꯈꯔ ꯉꯥꯟꯁꯟꯗꯩ ꯑꯗꯨꯝ ꯌꯦꯔꯨꯝ ꯍꯧꯔ ꯈꯔ ꯆꯥꯁꯟ ꯏꯟꯖꯥꯡꯒ ꯐꯖꯅ ꯊꯣꯡꯉꯒ ꯅꯨꯄꯤꯅ ꯊꯣꯡꯉꯒ ꯐꯖꯅ ꯆꯥꯕꯒꯁꯦ ꯐꯪꯗ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯍꯥꯏꯕꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯇꯥꯔꯛꯑꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤ나 ꯍꯥꯏ ꯃꯃꯥ ꯂꯩꯕ ꯃꯤꯈꯩꯅꯗꯤ ꯈꯪꯉꯣꯏ ꯃꯃꯥ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ
mama amana tawdaba kaino mayamse tawraktrabanina imadu leitrabanina kari haidoino haibam khangde awatpana thalli haire mama na ko imadu leijaramadi maina yung koiba imungi sai singoiro amoiro mama do loi honara kadabdo yam adugi jaga do pura hanga imidna adu yam nungaite adu punsida yamna dakar oibase imai pa suna leibasi oiramme ado mama pa suna leibagainadi sije kaishu khangoi sigi awatpa awabasena mana nupasna wai libako dukanda nupisi kano tawre ta mana haire nupisina ai punsida mimna wari libada masagi wari libada ai ngasi bo mitai pi tadri ai kaptri ado ai ngasidi ai kapta bangamde nangi wari jida ana majin nupisina no aitana hai akoigidi baba ga ima ga hotel phamme ayuktana tal ki hotel ni adu nungdin dana mu ay tal gi loraga mu chak yawi aduna akoi mungi di hoi paisa mayam par yam nungai badi nate adu ju nong mu gi sendong dun imung nung yang komna chaning ba charaga adum jang hauba nga chagera yen chagera chaning ba charaga koina sening ba chaning ba adum yamna paisa gi ju wadre ima ipa gi wat pa ju leitre adai ima ipa khana chainai haibagi ju leitre almai trokanda khoi na mugyamna almai na nungai na lei ado aiga inau piunga ipuamga khoi khatani ado aina halloi banina imana nungan baga baba ban mammingai dagi pung 3:30 dai dagi thokre adu thokra banina khoi lamkhai da phammi adu garim cha dam ban thokre adu thokramina imung jai na loina yengchalli chai sing adai inau nupiga ipuaga skun chatpagi loin bak sai sing ka kai je aina moi halak paisa na ba de kolik pheng ba wai tai ba duk thang mai pura ai je dum mau mana tawri ba thabak tumak aina loina tawre imana sa thobani na na mana ale khoi mung dadi hotel pham ba banina khoi nga adai di yen thong ba ka kai je khoi ji cha ba singam de chaning ba ju phau tre chaman dana samboi chaning amaina nupi jina hai re ba imung ani gi kaino cham khena ba da lairam adai di som dana paisa je sukimati tangi neba pasaje habdi kona dri neba ko adai di mana haire hayeng nang lak pado ai nang gi breakfast adai di chak enjang ai loina kaino puthora age nang saikan thora kanda ai haudora age nang haudok pajo aduga nang adum ibani wai sana raje du nang yawra kanda ai pat puthora age aduga mai dum nang nuti gi saraga lauraga ingonda gi tipil lauraga nang satlo ana no pisina haire ba ko adano pa dana ikai jai haiba ekada bai kai doino sidi angam ngam mateng pangna gadamni nang saji kadam cha padu di ai nungai te na man haire ba ado koi gi di aina ju nganta thong banina adum skon cha pe nganta thong e adu du ge dum aina dum kano taw ge nangonda adu nu pi jum tu salam cha toy ne ba adu skol lam cha toy mina adu nganta dum thong de ba ma ju sak se ko adu mai taw ye na nu pi na haire dai di ma je nung thang ji asnu mana ga dumai na haibirak pako kana amtana punsi da chak chara makoi da hapke jang pirak ke harak trabane ba ko chuk chang ko matam do ado nupi duna ga dumai na pambom ting birak podo mangon da sam thina penjai ba isor mak ne na khalle hai tare mana ko adai di ma je kai daure ayuk si nupi jina phone tok sala nga ta mana pung 3:30 sai je nang hawala bra ana hawale ana hare adai nupi je som ta sangom lo le adai nupi jina ngarang mana hanjan gib da yerum plate laire la poi ga je phaja ba laira ga tham sem loi sem laira pusale ma ko adai mama da ga mana ima na taw ba tang pusalo ga haire ba ko ayuk to nga sain jang sem ko la thong bodi nang ngoi dam ni na mana khamen sin ba khara ga toroga ning dam da ni na hawai ta khara ga toroga nga taw ba koi gi kaino ro taw suk sang ba je phajana ani kaino phajana thong e salang khamen sin ba ne ti lau chanam ma da gi hawai thang ha ngauraga ajuki ro ataw do thadaraga mahi hapsalaga mai tawre adai no pa jong ba je phone wai sana sana na thonge ma thore ko le du tawre na moi no pa ji gi da moi bok thorok pa da minute kun manga mu asmana pungkai mu change ba kun thang na bane ba moi ja adai phone je no pi ju ya pris nap sale no pa ju ya pris nap sale wai sa raga awa ba aying ba khangidre no pa ju ko ningdam da sai kan thawai ji ingni da chin marakta nungsit tuga unduga adu do khangidre ma ju awa ba ji ko adai di amai wai sa thora dai no pi je ai akoi ya to mi nai thola ge haraga thoe no pi jina
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯣꯇꯜꯗꯅꯅꯦ ꯁꯪꯒꯣꯝꯁꯦ ꯂꯨꯝꯃꯒ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯏꯪꯍꯟꯊꯣꯛꯑꯦꯗꯅ ꯊꯛꯄ ꯉꯝꯕꯩ ꯆꯥꯡꯗꯣ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯕꯣꯇꯜꯁꯤꯗ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯐꯣꯏ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯗꯒꯤꯗꯤ ꯑꯦꯄꯜ ꯑꯃꯅꯦ ꯑꯗꯨꯁꯤꯡꯗꯦ ꯑꯃ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯈꯥꯎ ꯑꯝꯗ ꯑꯗꯨ ꯄꯣꯂꯤꯊꯤꯟ ꯑꯝꯗ ꯍꯥꯞꯄꯦ ꯑꯗꯩ ꯃꯥꯒꯤ ꯇꯤꯐꯤꯜ ꯆꯥꯛꯀ ꯏꯟꯖꯥꯡꯒꯁꯦ ꯑꯃ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯗꯩ ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯃꯤꯅꯔꯦꯜ ꯋꯥꯇꯔꯁꯦ ꯕꯣꯇꯜ ꯑꯃꯒ ꯍꯥꯞꯄꯛꯑꯦ ꯑꯗꯨ ꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯊꯧꯔꯛꯑꯦꯀꯣ ꯑꯃꯝꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯩꯅꯣ ꯑꯗꯨꯝ ꯉꯥꯟꯕꯤꯗꯣ ꯃꯩ ꯏꯁꯇ꯭ꯔꯤꯠ ꯂꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯗ ꯉꯥꯜꯂꯦꯕ ꯃꯕꯥꯅꯤꯁꯦ ꯂꯥꯞꯇꯛꯅꯒ ꯎꯅꯕꯗ ꯅꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯁꯤ ꯊꯛꯆꯟꯈꯣ ꯍꯥꯏꯔ ꯅꯨꯄꯤꯁꯤꯅ ꯕꯣꯇꯜꯗꯨꯕꯨ ꯍꯦꯛ ꯃꯈꯨꯝ ꯍꯥꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯄꯤꯌꯦ ꯊꯛꯑꯦꯕ ꯑꯁ ꯅꯨꯄꯥꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯄꯁꯤꯗꯅꯦ ꯃꯥꯁꯦ ꯃꯄꯤ ꯆꯣꯔꯣ ꯇꯥꯔꯛꯑꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯒꯀꯣ ꯑꯗꯩ ꯁꯦ ꯅꯪ ꯁꯦ ꯂꯐꯣꯏꯁꯦ ꯑꯃꯨꯛ ꯆꯥꯎ ꯍꯥꯏꯔꯒ ꯂꯐꯣꯏꯁꯦ ꯑꯃꯨꯛ ꯈꯣꯛꯆꯜꯂꯛꯄ ꯃꯥꯅ ꯑꯗꯩ ꯂꯐꯣꯏ ꯃꯥꯗꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯦꯀோ ꯃꯥꯅ ꯇꯧꯔꯛꯏꯕꯁꯤda ꯑꯗꯨꯝ ꯃꯥꯁꯤ ꯂꯥꯏꯔꯦꯝꯕꯤꯔ ꯁꯤꯕꯨ ꯃꯤꯔ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤꯃꯤꯅ ꯑꯗꯩ ꯃꯥꯒꯁꯨ ꯈꯪꯅꯕꯁꯨ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤꯗꯅꯀꯣ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯂꯐꯣꯏꯁꯦ ꯆꯥꯏꯉꯩꯗ ꯅꯨꯄꯤꯁꯤꯅ ꯌꯦꯔꯨꯝꯁꯦ ꯀꯛꯀ ꯁꯥꯏꯀꯜꯒꯤ ꯃꯃꯥꯡꯗꯣ ꯀꯛꯀ ꯊꯨꯒꯥꯏꯔ ꯈꯣꯛꯂꯛꯑꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯃꯨꯛ ꯆꯥꯎꯒ ꯍꯥꯏꯔꯒꯅꯦ ꯑꯗꯩ ꯌꯦꯔꯨꯝ ꯆꯥꯕꯗꯣ ꯐꯨꯟꯅꯤ ꯏꯁꯤꯡꯁꯦ ꯊꯛꯆꯜꯂꯣ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯥꯁꯤꯅ ꯑꯗꯩ ꯁꯦꯝꯁꯤꯗꯤ ꯅꯪꯅꯦ ꯑꯗꯨꯝ ꯁꯥꯏꯀꯜ ꯊꯧꯅ ꯆꯠꯂꯣ ꯒ ꯍꯥꯏꯔꯒ ꯑꯗꯩ ꯁꯤꯅꯠꯇꯣ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯂꯩꯔꯝꯃꯤꯀꯣ ꯅ ꯍꯥꯏꯔ ꯆꯣ ꯅꯪꯁꯨ ꯊꯦꯡꯉꯅꯤ ꯑꯩꯁꯨ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯊꯧꯈꯤꯕ ꯑꯗꯣ ꯊꯧꯅ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯁꯨ ꯑꯉꯥꯡꯈꯩꯒꯤ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯜꯂꯒ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯅ ꯊꯧꯔꯦ ꯑꯗꯩꯗꯤ ꯑꯁ ꯍꯥꯎꯕ꯭ꯔꯥ ꯁꯪꯒꯣꯝꯗꯣ ꯍꯥꯎꯏ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯅ ꯍꯥꯏꯔꯒ ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯅꯪꯁꯦ ꯀꯩꯅꯣ ꯏꯁꯣꯔꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯇꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯅꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦ ꯉꯥꯏꯈꯣ ꯁꯥꯏꯀꯜ ꯈꯥꯝ ꯑꯝꯇ ꯌꯦꯡꯈꯤꯒꯦꯅ ꯑꯗꯩ ꯌꯦꯡꯀꯥꯟꯗꯗꯤ ꯃꯥꯅꯅꯦ ꯇꯤꯐꯤꯟꯗꯣ ꯆꯥꯛꯀꯤ ꯃꯅꯤꯟꯁꯦ ꯋꯥꯒ ꯀꯥꯔꯛꯑꯒꯀꯣ ꯑꯗꯨꯒ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯣꯡ ꯃꯥꯅ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯍꯦꯛꯇ ꯉꯥ ꯑꯁꯥꯡꯕ ꯔꯧ ꯑꯁꯥꯡꯕ 2 ꯍꯥꯞꯄꯒꯅꯦ ꯄꯤꯛ ꯊꯜꯂꯒ ꯇꯦꯡꯀꯣꯠꯁꯤꯗꯅꯦ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯛꯄꯅꯦꯕ ꯑꯗꯨ ꯎꯕꯗ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯍꯥꯏꯔꯒ ꯑꯁ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩ ꯌꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯁꯥꯟꯅꯕ ꯆꯪꯉꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯇꯨꯏꯁꯟ ꯆꯠꯂꯒꯦ ꯇꯨꯏꯁꯟꯁꯦ ꯃꯣꯏ ꯂꯩꯀꯥꯏꯗꯅꯦ ꯃꯥꯅ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯑꯩꯁꯨ ꯇꯨꯏꯁꯟ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤꯅ ꯍꯣꯏꯅ ꯑꯗꯨ ꯍꯣꯔꯦꯟ ꯁꯥꯟꯅꯕꯁꯦ ꯃꯥ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯂꯣꯏꯕꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯍꯥꯏꯔꯒꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯟꯅꯕꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯥꯟꯅꯕꯁꯤ ꯆꯪꯉꯦ ꯃꯥꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯁꯥꯟꯅꯐꯝ ꯌꯧꯕꯐꯥꯎꯁꯦ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯂꯝꯕꯤꯁꯦ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥ ꯁꯥꯟꯅꯕꯁꯤ ꯂꯣꯏꯔꯦ ꯊꯣꯛꯂꯛꯄꯒꯅꯦ ꯃꯥꯅ ꯐꯣꯟꯁꯦ ꯃꯥꯅ ꯍꯥꯟꯅ ꯇꯧꯒꯦꯅ ꯆꯦꯟꯖꯜꯂꯛꯄꯗ ꯐꯣꯟꯁꯦ ꯈꯤꯡꯉ ꯂꯩꯔꯝꯗꯣꯏꯅꯦꯕ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯐꯣꯟꯗꯣ ꯍꯥꯞꯄ ꯊꯝꯃꯝꯃꯤꯗꯅ ꯑꯗꯨꯒ ꯃꯥ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯥꯅꯒ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯩꯁꯨ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯪ ꯍꯥꯟꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯔ ꯅꯪ ꯍꯥꯟꯅ ꯈꯤꯡꯉꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯅ ꯉꯥꯡ ꯋꯥꯔꯤꯒ ꯁꯥꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯑꯗꯨꯏ ꯃꯇꯝꯗꯣ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯈꯣꯠꯄꯩ ꯂꯣꯏꯁꯜꯂꯕ ꯃꯇꯝꯅꯦꯕ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯃꯇꯝ ꯁ꯭ꯀꯨꯜꯁꯨ ꯈꯤꯇꯪ ꯉꯜꯂꯤꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯤꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯍꯪꯗꯣꯛꯑ ꯆꯥꯛꯁꯦ ꯆꯥꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯩ ꯃꯔꯨ ꯌꯨꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯆꯥꯅꯒ ꯑꯁ ꯌꯥꯝ ꯍꯥꯎꯋꯦ ꯅꯪꯗꯤ ꯌꯥꯝ ꯍꯩ ꯆꯥꯛꯀꯁꯦ ꯎꯏ ꯂꯥꯎꯋꯦ ꯑꯁ ꯏꯟꯁꯥꯡ ꯉꯥ ꯑꯇꯥꯎꯕꯁꯦ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯆꯥꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯑꯗꯩ ꯃꯥꯁꯨ ꯑꯃꯨꯛ ꯗꯨꯀꯥꯟ ꯌꯥꯎꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯅ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯒ ꯃꯥꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦꯀꯣ ꯑꯗꯩ ꯃꯥꯅ ꯗꯨꯀꯥꯟ ꯍꯜꯂꯛꯄꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯊꯝꯃꯝꯃꯒꯦ ꯑꯅ ꯍꯥꯏꯔꯒ ꯆꯥꯛꯇꯤ ꯅꯪ ꯍꯥꯞꯄꯝꯃꯅꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯡꯉꯒꯦꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯏꯟꯖꯥꯡꯗꯪ ꯇꯧ ꯅꯉꯣꯟꯗꯁꯨ ꯋꯥꯅꯦꯅ ꯑꯗꯣ ꯆꯥꯛꯇꯤ ꯅꯣꯏꯗꯤ ꯀꯩꯗ ꯊꯣꯡꯉꯤꯕ ꯍꯥꯏ ꯅꯨꯄꯥꯅ ꯁꯤꯡꯗ ꯊꯣꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯅꯨꯄꯤ ꯐꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯤꯡꯗ ꯊꯣꯡꯕꯗꯣ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯥꯛꯁꯨ ꯄꯨꯂꯞ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣꯝꯒ ꯑꯩ ꯊꯝꯃꯝꯃꯒꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅꯀോ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯃꯨꯛ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯒ ꯁꯥꯏꯀꯜꯁꯦ ꯊꯧꯔꯦ ꯋꯥꯔꯤꯁꯦ ꯁꯥꯅ ꯊꯧꯔꯛꯑꯦꯀꯣ ꯑꯗꯨꯒ ꯌꯧꯔꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯜ
ꯖꯤꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯕꯣꯛꯁ ꯑꯃꯒ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯣ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔ ꯔꯥꯏꯁ ꯀꯨꯀꯔꯅꯤ ꯁꯤꯅ ꯆꯥꯛꯂꯥꯎ ꯊꯤꯜꯂꯣ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯅꯪꯅ ꯊꯣꯡꯉꯤꯕ ꯆꯥꯛꯇꯨꯒꯤ ꯁꯨꯃꯥꯏꯅ ꯈꯛ ꯇꯥꯡꯈꯛ ꯍꯦꯜꯂꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯁꯤꯡꯗ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣꯅꯅꯦ ꯔꯥꯏꯁ ꯀꯨꯀꯔ ꯑꯃꯐꯥꯎ ꯂꯩꯕꯒꯤ ꯀꯩꯅꯣ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯕꯒꯤ ꯀꯩꯅꯣ ꯄꯥꯡꯒꯜ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯅꯥꯝꯇꯗꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯃꯆꯥ ꯀꯥꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛ ꯊꯧꯅꯕ ꯋꯥꯅꯦꯕ ꯃꯤꯒꯤ ꯋꯥꯕ ꯏꯃꯨꯡꯗꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯩꯗ ꯑꯁ ꯃꯥꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯀꯥꯏꯕ ꯄꯤꯔꯤꯔꯥ ꯑꯩ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯗꯤ ꯌꯥꯔꯔꯣꯏ ꯑꯅ ꯍꯥꯏꯔꯦꯕ ꯅꯪꯅ ꯁꯥꯟꯅꯕꯁꯨ ꯋꯥꯅ ꯍꯜꯂꯛꯑꯦ ꯁꯥꯟꯅꯔꯒ ꯑꯗꯩ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯕ ꯋꯥꯅ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯏꯀꯜꯗꯁꯨ ꯑꯃꯨꯛ ꯊꯧꯔꯛꯑꯦ ꯏꯝꯐꯥꯜꯗꯩ ꯁꯤ ꯇꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯌꯨꯝꯗ ꯁꯤꯡꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅꯗꯤ ꯆꯥꯛꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯃꯄꯥꯒꯤꯁꯨ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯎꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯆꯥꯛꯀꯁꯦ ꯑꯌꯨꯛꯀꯤꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯈꯔ ꯌꯥꯝ ꯄꯤꯔꯛꯑꯦꯕ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯆꯔꯥ ꯋꯥꯜꯂꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯗꯥꯡ ꯐꯪꯉꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯇꯨꯝꯅꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯃꯥꯒꯤ ꯑꯋꯥꯕ ꯏꯝꯐꯥꯜ ꯇꯥꯅ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯄꯨꯊꯣꯔꯛꯐꯝ ꯊꯣꯛꯄ ꯄꯨꯊꯣꯔꯛꯇꯅ ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯇꯅ ꯑꯗꯩ ꯃꯥꯒꯤ ꯑꯋꯥꯠꯄꯁꯦ ꯂꯩꯍꯟꯗ꯭ꯔꯦ ꯅꯪꯅ ꯃꯔꯨꯞ ꯊꯥꯡꯂꯨꯞꯀꯤ ꯋꯥꯔꯁꯨ ꯀꯣꯟꯅꯗ꯭ꯔꯁꯨ ꯄꯩꯁꯥ ꯅꯪꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣꯑꯣꯅ ꯁꯨꯃꯥꯏꯅ ꯃꯔꯨꯞ ꯇꯥꯁꯜꯂꯛꯑꯦ ꯂꯨꯍꯣꯡ ꯃꯔꯨꯞ ꯑꯃꯗꯣ ꯑꯩꯒꯤ ꯇꯣꯂꯣꯞꯁꯨ ꯃꯇꯝ ꯋꯥꯠꯂꯤ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯌꯦꯅ ꯍꯥꯏꯔꯁꯨ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯅꯨꯄꯤꯁꯦ ꯊꯣꯏꯗꯣꯛꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯉꯟꯅ ꯃꯥꯅ ꯌꯨꯝꯗꯣ ꯏꯃꯨꯡꯗꯣ ꯂꯣꯏꯅ ꯎꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯋꯥꯕꯁꯨ ꯈꯪꯉꯦꯕꯀꯣ ꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯖꯩ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯃꯃꯥꯟꯅꯕꯤꯅ ꯁꯦꯝꯃꯛꯄ ꯃꯥ ꯌꯥꯗꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯁꯨ ꯀꯩꯅꯣꯒꯁꯦ ꯏꯟꯖꯥꯡꯒꯁꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯇꯤꯅꯤ ꯑꯗꯣ ꯑꯩ ꯌꯦꯟ ꯊꯣꯡꯉꯛꯀꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕꯗꯤ ꯑꯩ ꯐꯖꯅ ꯍꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯌꯦꯟꯒꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯑꯗꯨꯝꯕ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯍꯩꯗꯅꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯊꯣꯡꯒꯦ ꯉꯁꯤꯗꯤꯅ ꯊꯣꯡꯉꯛꯑꯒ ꯑꯃꯨꯛ ꯊꯤꯜꯂꯛꯑꯒ ꯅꯨꯄꯤꯁꯤꯅ ꯊꯣꯛꯂ ꯂꯧꯔꯒ ꯃꯥꯏ ꯆꯥꯏꯌꯦꯕ ꯑꯗꯩ ꯃꯕꯥꯅꯤ ꯎꯅꯕꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯐꯝ ꯃꯣꯏꯒꯤ ꯆꯤꯡꯌꯥꯗꯣ ꯑꯗ ꯑꯗꯨꯝ ꯎꯅꯩꯕ ꯃꯕꯥꯅꯤꯁꯦ ꯇꯣꯏꯅꯗꯤ ꯎꯅꯗꯦ ꯁꯪꯅꯗꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯁꯨ ꯑꯣꯏꯅꯕꯅꯤꯅ ꯏꯁꯨ ꯏꯀꯥꯏꯕ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯀꯣꯏꯆꯠ ꯆꯠꯄ ꯑꯗꯨꯝꯕ ꯑꯉꯥꯡ ꯑꯣꯏꯗꯦꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯕꯤꯗꯣ ꯑꯣꯏꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤ ꯄꯨꯟꯁꯤꯁꯦ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗꯅꯦ ꯃꯕꯥꯅꯤꯁꯤꯅ ꯀꯅꯥꯝ ꯎꯗ꯭ꯔꯦ ꯃꯕꯥꯅꯤ ꯈꯛ ꯉꯥꯏꯔꯕꯗꯧꯅꯀꯣ ꯃꯕꯥꯅꯤ ꯈꯛ ꯑꯗꯨꯝ ꯂꯩꯖꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣই ꯅꯨꯄꯤꯁꯤꯅꯒ ꯍꯥꯏ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯃꯣꯏ ꯕꯕꯥꯅ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯃꯤ ꯅꯨꯄꯤꯅ ꯃꯥꯁꯇꯔ ꯂꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯀꯌꯥ ꯂꯩꯇꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯃꯥꯁꯇꯔꯗꯗꯤ ꯂꯣꯏꯔ ꯅꯪ ꯆꯠꯈꯣ ꯈꯣꯠꯈꯣ ꯀꯥꯏꯅꯒ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯑꯍꯟꯅꯤꯅ ꯕꯕꯥꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯅꯤꯡꯉꯦꯅ ꯑꯗꯨꯅ ꯑꯗꯨ ꯂꯣꯏꯕꯐꯥꯎꯗꯤ ꯂꯩꯁꯤ ꯑꯗꯨ ꯂꯣꯏꯔ ꯌꯨꯝ ꯄꯥꯟꯁꯤ ꯀꯥꯏꯅ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯁꯨ ꯌꯥꯔꯦꯒ ꯍꯥꯏꯕ ꯑꯗꯩ ꯃꯇꯝꯒꯁꯦ ꯄꯥꯊꯣꯛꯄꯗ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯈ 12 ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯃꯥꯁꯇꯔ ꯑꯁ ꯆꯍꯤ 6-7 ꯋꯥꯠꯂꯦ ꯑꯁ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯦ ꯏꯟꯖꯥꯡꯁꯦ ꯄꯤꯔꯛꯑꯕꯅꯤꯅꯅꯦ ꯃꯥꯅ ꯏꯔꯣꯟꯕ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯁꯨ ꯑꯗꯩ ꯀꯥꯡꯁꯣꯏꯒ ꯁꯨꯝ ꯁꯤꯡꯖꯨꯒ ꯆꯥꯅꯤꯡꯉꯤꯒ ꯍꯥꯏꯔꯁꯨ ꯃꯣꯏꯗꯤ ꯀꯝꯄꯜꯁꯔꯤ ꯉꯥ ꯑꯇꯥꯎꯕꯗꯤ ꯑꯗꯨꯝ ꯍꯥꯞꯄꯛꯑꯦꯕ ꯃꯣꯏꯗꯤ ꯋꯥꯠꯇꯦꯕ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯗꯩ ꯌꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯥꯎꯕ ꯊꯣꯡꯕ ꯃꯥꯅꯒ ꯄꯤꯔꯛꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯁꯦ ꯁꯤꯅꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯨꯡ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯦꯍꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯏꯟꯖꯥꯡꯁꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂꯛꯑꯣ ꯏꯄꯥꯅ ꯌꯥꯔꯦ ꯃꯗꯨ ꯀꯨꯏꯔꯅꯨ ꯃꯤꯅ ꯍꯥꯟꯈꯤꯅꯤꯀꯣ ꯑꯐꯕ ꯅꯨꯄꯤꯁꯤꯗꯤ ꯁꯠ ꯁꯠ ꯂꯧꯒꯗꯕꯅꯤ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯁꯨꯛ ꯍꯩꯕꯁꯤꯕꯨ ꯑꯉꯥꯡꯅꯤ ꯂꯩꯁꯥꯕꯤꯗꯕꯤ ꯆꯍꯤ 15-16ꯁꯨ ꯅꯠꯇꯦ ꯀ꯭ꯂꯥꯁ 11 ꯈꯛ ꯀꯥꯔꯤꯕ ꯍꯥꯏꯁꯦ ꯀꯅꯥꯝꯗꯤ ꯃꯃꯥꯅ ꯆꯥꯛ ꯏꯟꯅꯔꯤꯕ ꯃꯇꯝꯅꯤ ꯀꯩꯝꯐꯥꯎ ꯍꯩꯇ꯭ꯔꯤꯕꯅꯤ ꯑꯗꯣ ꯃꯃꯥꯅ ꯍꯣꯇꯦꯜ ꯐꯝ ꯆꯠꯂ ꯃꯥꯅ ꯂꯣꯏꯅ ꯏꯃꯨꯡ ꯍꯣꯠꯅꯔꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯛꯄꯗ ꯀꯔꯤꯝꯐꯥꯎ ꯃꯉꯣꯟꯗ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏꯗꯕꯅꯤ ꯏꯕꯨꯡꯉꯣ ꯄꯨꯁꯜꯂꯛꯑꯣ ꯀꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯅꯣꯡꯃꯁꯨ ꯃꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕ ꯐꯣꯟꯗꯀꯣ ꯑꯗ ꯃꯄꯥꯗꯨꯅ ꯐꯣꯇꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯐꯣꯟꯗ ꯃꯁꯛꯇꯣ ꯀꯥꯏꯅ ꯃꯄꯥꯁꯨ ꯌꯦꯡꯅꯤꯡꯉꯛꯏꯕ ꯃꯃꯧꯗꯣ ꯃꯁꯛꯇꯣꯀꯣ ꯑꯗꯩ ꯃꯆꯥꯅꯨꯄꯥꯗꯨꯅꯒ ꯐꯣꯇꯣꯗꯣ ꯄꯨꯊꯣꯛꯑꯒꯅꯦ ꯁꯨꯃꯥꯏꯅꯒ ꯏꯟꯁꯤꯜꯂꯦ ꯐꯣꯟꯗꯣꯀꯣ ꯁꯤꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯋꯥꯡ ꯆꯥꯎꯋꯤ ꯃꯁꯥꯁꯨ ꯄꯥꯏ ꯃꯁꯝ ꯃꯅꯥꯁꯨ ꯁꯥꯡꯉꯦ ꯑꯗꯩ ꯀꯨꯆꯨꯁꯤꯁꯨ ꯌꯥꯝ ꯉꯧꯕꯁꯨ ꯅꯠꯇꯦ ꯃꯨꯕꯁꯨ ꯅꯠꯇꯦ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯑꯁ ꯌꯥꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯃꯁꯛꯁꯨ ꯌꯥꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯌꯥꯔꯦ ꯑꯗꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯍꯩꯔꯦ ꯄꯨꯁꯜꯂꯣ ꯁꯤꯗꯤ ꯒꯥꯅ ꯃꯄꯥꯁꯦ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯩ ꯃꯄꯥꯁꯤꯅꯐꯥꯎꯗ ꯊꯕꯛ ꯁꯨꯐꯝꯗ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩꯗꯤ ꯏꯆꯥꯅꯨꯄꯥ ꯁꯠ ꯂꯣꯏꯁꯟꯁꯤ ꯏꯆꯥꯅꯨꯄꯥꯅ ꯑꯥꯗꯩ ꯍꯜꯂꯛꯑꯒ ꯑꯩ ꯆꯥꯛ ꯂꯣꯏꯗꯣꯏꯅꯤ ꯃꯥꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯠ ꯂꯣꯏꯁꯟꯒꯦ ꯑꯩꯗꯤ ꯍꯥꯜꯂꯝꯃꯒꯦ ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯊꯛꯄ ꯆꯥꯕ ꯊꯕꯛ ꯂꯣꯏꯔꯛꯄꯩ ꯇꯧꯕꯁꯦ ꯑꯁ ꯑꯩꯗꯤ ꯍꯥꯜꯂꯝꯃꯒꯦ ꯑꯅ ꯇꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯃꯦꯆꯤꯟ ꯂꯩꯔꯦ ꯏꯟꯖꯥꯡ ꯉꯥꯏꯔ ꯄꯤꯔꯛꯑꯅꯤ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯕꯀꯣ ꯏꯆꯥꯅꯨꯄꯥꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯛ ꯊꯤꯡꯖꯤꯜꯂꯝꯃꯅꯤ ꯏꯟꯖꯥꯡ ꯉꯥꯏꯔ ꯄꯣꯔꯛꯑꯦ ꯔꯦꯗꯤꯃꯦꯗ ꯄꯣꯔꯛꯑꯦ ꯏꯟꯖꯥꯡ ꯍꯥꯏꯔꯒ
ꯑꯗꯩ ꯐꯒ꯭ꯔꯦ ꯑꯩꯗꯤ ꯅꯣꯏ ꯂꯨꯍꯣꯡꯕꯗꯒꯅꯦ ꯑꯩ ꯂꯩꯇꯕꯅꯦ ꯍꯤꯡꯒꯣꯜ ꯌꯣꯜꯂꯁꯨ ꯉꯥꯏꯔꯦ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯦ ꯑꯩ ꯃꯧ ꯂꯨꯍꯣꯡꯕꯗꯩ ꯅꯣꯏ ꯂꯣꯏ ꯂꯥꯛꯀꯗꯕꯅꯤ ꯀꯥꯟꯅ ꯃꯄꯥꯁꯤꯅꯐꯥꯎꯗ ꯑꯁ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ 이런 강하고 뿌레이버도 아니 강소이 통보다 하고 하이지 영우드나 만남 나이나 강소이 통보서 하이르디 하와에바 하이르디 하우테바 만남 누시다가 호이 아니 마이 마로이 마빵아 야이바 nga디 타카다바 마tam 하이바 마 강소이기 레이 아도 옷 가다바 상 아다이 무 거기 마히 이랑랑아서 하우테 사나바 하이바 레이다나 아도 만남 나이나 하우라바네바 아마이나 마빠지나가 와리가 사제이바 모이 뭉다 adum mama haira leitaba mapam sa khak nupi amta imung jida leitana nupa ngata leiba imung je adum ne ichik chi eba koi nupi jina ne ba mama jina ne macha dong wai sa mapa da mu ei bungo dai noi baba na to irang lang doi je adum mapa macha ji koi na dra mapa macha ji ke chu harau rau wari chan na de ba koi ne ba adum ne ichik chi amba imung je adum irang lang e nupa ji ju ne ma na hek gyan tarak pada mama lai kitab dagi dum nungai kitab du na wai ngang kitab ning ba dum kai kit ba mama du ningchang ga nungai tab do loina mang khre ba du myam je nu pi ji jina ko dum wari jinga china sanabam da du tawrei manaba du tinai dei akoi dukan phamina bana du phamine nga sina pol mai chile de nga sidi customer swain lai adu na adai nu pi ji ju akoi school da du na mayungi amagi akoi manas mai hai akoi banas mai hai wari ji loina nongmagi thengnaru bu je lina doini sana doine ba adai ai mana bi oida nga sidi akoi singju zaru ge bahara ju adamaina loin bak sana doine ba moi ni se nongmagi ji adu nungdang je nungai na tummaga asang sin jang do hawra sawi kholi adai nu pi ju mapa na thakali khoi bana nang je pam ba do lore pusalo hare di khangde nang masar ga ai khoi la tam ge su tam ngai ngam doi man de ga na yam nungai na adamaina wa ba se loi kaw re paisa nu ja ra hangna re kainom wat pa da hairo haire loi tana da na dei paisa do ba ngon da gi thang kro pi gro paisa do mapa do ma tha sab je smarup ti ta chale kamai to ba na do nang ju to lo phang lam tam jwal nang di kai de ha o mana pi re ga ma pa na ga harawe ba ko mai to ga ma pam sa je pungnung hek nungai ja ba hai ta re ne ko adamai na lai re du ga kaino ji magi kaino je kaino nupa jina ne no mata mana khali je sana ba tholak pa jida ai na phone to wa han ge hai ba je nong ta nang da ba mana chen thorak toine ba ko mana han ge na nupi jina king jalak toine ba to ada nupa jina nong mata di nang am ta di tawrakanu ba ai im ta tawrakke nang na han ba ai nungai te ai ju sana ba loi ba ma ko ai sana ba phone to wa ai na han ba na chen tok sara ai me ga hai ada nong mo de nupa jina ko smana mini taramu walingai da sa ipuk sam nungai tre nga sidi ai rest tawrage na moi ko sida haraga tholaga phone je hana mana to wa hana ba na ko sida minamaga nasan naraga adu mana nupi jina is nga sidi ai na hale ko na nupa jina hare ba hale ba yaro timing wali nang mini tara wal na nga si sana tholai do kai gino kai nu nupi jina nang nganta sana ba pungjing kang ba da mana san nang adu gini nang na hale je gai na ko adai ma kano je mana yamna nungsijari je pung amma makhai cycle thoba hai ju wai ni dana ko sigi bara je bara oina chalaga di moi lupa cham lawe ba no moi chani oira di tham da di lising taruk adu ma di dukan ja sai ba sa di lising tare khatane ba bara da lem de ba adu cycle na ne ba lai do adu gi wa ga da matam je no pi ji ga ma ga wai sa ga sangra ba lambi je thoba da awaba khangda ba je siji mawon da yam belu oye ba belu le jab do mana awaba ek cycle thoba si bo ek khangde da ko ai je ka da nungai na ningtham da oigera moi gera ka da nungai na dai nong jina di ororo su ba ga je lengkot ma tup san ga ne ya bi se singjala wai sa thau gi da nong ga se ma kan bi tre ba amai to ga si kano je awaba bo lai tana dai halak pa gi lambi tuka loi re hai ba ga mana cycle ji thak lau ka khat bo phone je hana khing ani ko adu ya bi se singjala dong wai sa ga adum chana sigi nungai ba je mangon da ko dai tumba je tumba ya da ba hana di ko wakhan je sum nungai ta ba kan da khalaga tumba ga sam nungai na tumba to wari sa na ga tum da gi ba ani makeup ko thola abo ne no pisna phone je thamam da ba nang tumba do sangbi ri ne na ai ma makeup thola mana ai ma ai ji wari sa gi ba ni ne ga na ne amung ning jang ko amai na awa ba puna mak se adu kuina war ga lak pa du wa puna mak se ka ga ma ji la e ko duga kai dong ngai no nusi na ba khoding mang na ngai na je nungsi panthung jine ba kaina na bagi damak ta di nungsi na ba suna na te ba ko amai na ma ju panthung je ngai jeri ne ba ko dai di
ꯑꯇꯣꯞꯄ ꯀꯩꯀꯥ ꯀꯅꯥꯝꯇ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯆꯠꯂꯝꯃꯁꯨ ꯃꯥ ꯌꯦꯡꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯉꯣꯟꯗ ꯆꯪꯗ꯭ꯔꯦ ꯑꯗꯩ ꯍꯥꯟꯅꯗꯩꯁꯨ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯦ ꯇꯤꯟꯅꯗꯦ ꯃꯥꯏ ꯃꯇꯝꯁꯨ ꯁꯪꯗꯕꯒꯤꯀꯣ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡꯗ ꯈꯣꯠꯇ ꯃꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯝꯕ ꯈꯣꯠꯄ ꯃꯃꯥꯟꯅꯕ ꯂꯩꯀꯥꯏꯒꯤ ꯈꯔ ꯄꯨꯟꯕ ꯈꯣꯠꯄꯒꯁꯦ ꯃꯥꯗꯤ ꯂꯣꯏꯖꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯁ ꯌꯥꯔꯦ ꯅꯪꯒꯤꯗꯤ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯀꯥꯟꯅꯔꯔꯣꯏ ꯅꯪ ꯊꯥꯡ ꯏꯁꯤꯡ ꯆꯪꯉꯔꯣꯏ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯈꯩꯅꯒ ꯂꯛꯅꯒꯦ ꯀꯥꯟꯅ ꯑꯁ ꯐꯖꯅ ꯁꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯃꯥꯏꯁꯤꯗ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯖꯟꯕꯐꯥꯎꯅꯦ ꯑꯩ ꯌꯦꯡꯉꯣꯏ ꯀꯥꯏꯅꯀꯣ ꯑꯗꯩ ꯍꯦ ꯌꯦꯡꯉꯨꯅꯦ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯐꯨꯔꯣꯏꯅꯦ ꯌꯦꯡꯕꯗꯗꯤ ꯄꯥꯞ ꯐꯨꯔꯣꯏ ꯅꯣꯏ ꯁꯥꯏꯅ ꯀꯩꯁꯨ ꯁꯥꯎꯔꯣꯏꯅꯦ ꯀꯥꯏꯅ ꯑꯗꯩ ꯑꯗꯨꯏꯁꯨ ꯑꯩ ꯈꯪꯗꯦ ꯑꯩ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯩ ꯌꯦꯡꯉꯣꯏ ꯃꯥꯏ ꯃꯃꯥꯏ ꯅꯠꯇꯅ ꯑꯩ ꯌꯦꯡꯉꯣꯏ ꯀꯥꯏꯅ ꯃꯃꯤꯠꯄꯨ ꯍꯦꯛ ꯎꯏꯁꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯂꯝꯗꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯒꯤ ꯂꯩꯀꯥꯏꯗꯣ ꯑꯗꯨ ꯈꯇꯪꯒꯤ ꯆꯠꯂꯦ ꯃꯃꯥꯟꯅꯕꯅ ꯍꯧꯔꯛꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯥ ꯈꯇꯪꯒꯤ ꯃꯈꯨꯠ ꯄꯥꯏꯖꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯑꯃ ꯄꯥꯏꯍꯜꯂꯤ ꯀꯩꯒꯨꯝꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯨꯄꯤꯁꯤꯒ ꯆꯣꯡꯉꯦꯗꯅ ꯊꯥꯕꯜꯁꯦ ꯃꯥꯅ ꯃꯌꯥꯏꯁꯤꯗ ꯄꯥꯏꯗꯦꯕ ꯃꯃꯥꯟꯅꯕ ꯑꯃ ꯃꯃꯥꯟꯅꯕꯤꯗꯣ ꯄꯥꯏꯍꯜꯂꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯈꯨꯠꯁꯤꯅꯅꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯈꯨꯠꯐꯥꯎ ꯍꯦꯛ ꯊꯦꯡꯖꯅꯤꯡꯗꯕꯗꯣ ꯃꯥꯏ ꯅꯨꯄꯤꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯅꯨꯄꯤꯗꯨꯅꯒ ꯍꯔꯥꯎꯖꯩꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯁꯤꯟꯕꯗꯨꯗ ꯑꯗꯩꯗꯤ ꯌꯥꯝꯅ ꯑꯗꯩ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯏꯕꯗꯨꯗꯅꯦ ꯅꯨꯄꯥꯁꯤꯅ ꯑꯀꯥꯏꯕ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯃꯉꯣꯟꯗꯀꯣ ꯁꯤꯃ ꯇꯧꯁꯤ ꯁꯤꯃꯅ ꯑꯗꯨꯝꯕ ꯑꯝꯐꯥꯎ ꯍꯥꯏꯗꯦ ꯎꯅꯔꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯝ ꯊꯦꯡꯅꯔꯒ ꯅꯛꯁꯟꯅꯅ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯀꯣꯏ ꯇꯛꯀ ꯐꯝꯖꯔ ꯅꯨꯄꯤꯁꯤꯗ ꯌꯦꯡꯕ ꯍꯦꯛ ꯉꯝꯖꯗꯕ ꯑꯗꯩ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯑꯀꯥꯏꯕ ꯑꯃꯐꯥꯎ ꯍꯦꯛ ꯊꯥꯖꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯛ ꯏꯔꯥꯡ ꯑꯀꯥꯏꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯀꯥꯇꯨ ꯀꯥꯔꯟꯁꯨ ꯌꯥꯎꯖꯗꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯂꯤꯁꯥꯡ ꯆꯠꯊꯔꯛꯄꯁꯤꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 11 ꯊꯥꯔꯦ 12ꯁꯦ ꯀꯥꯗꯣꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯗ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯅ ꯀꯟꯅ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯌꯨ 12ꯁꯤꯗꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯗꯤ ꯍꯌꯦꯡ ꯁꯣꯏꯒꯅꯤ ꯑꯗꯣ PCꯗꯣ ꯋꯥꯡꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯀꯩꯅꯣꯝ ꯇꯝꯅꯤꯡꯕꯗ ꯐꯪꯉꯣꯏ PC ꯅꯦꯝꯃꯗꯤ ꯑꯗꯨꯅ 12ꯁꯤꯗꯤ ꯅꯪ ꯍꯣꯠꯅꯧ ꯑꯩꯈꯣꯏ ꯉꯝꯅꯕ ꯏꯃꯨꯡꯁꯦ ꯍꯣꯠꯅꯍꯧꯒꯦ ꯅꯪ ꯌꯥꯔꯔꯣꯏ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤꯉꯩꯗꯅ ꯑꯗꯨꯒ ꯇꯧꯕꯗꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯐꯖꯅ ꯂꯩꯔꯕꯅꯤꯅ ꯃꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯈꯣꯠꯄ ꯆꯥꯡꯁꯦ ꯋꯥꯠꯂꯛꯑꯦ ꯄꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇꯣ ꯀꯌꯥ ꯆꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯍꯣꯏ ꯑꯁ ꯉꯥꯛꯇꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯈꯤꯒꯦ ꯍꯥꯏꯔꯒ ꯉꯥꯛꯇꯪꯒꯗꯤ ꯄꯥꯔꯁꯨ ꯑꯗꯨꯏꯁꯨ ꯄꯨꯔꯥ ꯂꯩꯁꯥꯕꯤꯗꯧ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯥꯏꯔꯤꯛꯇꯩꯗꯤ ꯄꯨꯔꯥ ꯂꯥꯞꯊꯣꯛꯑꯦ ꯁꯤꯁꯦ ꯃꯄꯥꯁꯤꯅ ꯈꯪꯉꯦꯕ ꯈꯪꯕꯗꯒꯤ ꯑꯉꯥꯡꯈꯩꯗꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯄꯥꯁꯤꯅ ꯑꯉꯥꯡꯗꯁꯨ ꯍꯪꯉꯦꯕ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕ ꯑꯗꯩ ꯃꯅꯥꯎꯄꯤ ꯂꯩꯔꯤꯗꯨꯗ ꯃꯆꯦꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯄꯥꯗꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯅꯨꯄꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅ ꯃꯄꯥꯁꯤ나 ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯦ ꯍꯧꯗꯣꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯌꯨ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯔꯛꯄꯅꯤ나 ꯕꯕꯥꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯗꯤ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯁꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯏꯈꯠꯂꯦ ꯈꯟꯗꯍꯧꯗꯅ ꯂꯩꯌꯨ ꯀꯩꯅꯣ ꯑꯗꯨꯗꯤꯅ ꯍꯥꯏ ꯂꯩꯔꯗꯤ ꯅꯪꯒ ꯑꯩꯒꯗꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯗ꯭ꯔꯥ ꯍꯥꯏꯔꯛꯑꯦꯕ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯍꯤꯡꯐꯧꯁꯦ ꯂꯦꯜꯂꯛꯑꯕ ꯄꯨꯟꯁꯤ ꯉꯥꯛꯇꯪ ꯗꯣꯝ ꯂꯥꯎ ꯇꯨꯝꯊꯅꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯀꯥꯏꯅꯔꯕꯅꯤ ꯏꯕꯥꯅꯤꯁꯦ ꯏꯕꯥꯅꯤ ꯌꯨꯝ ꯑꯃꯇꯗ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕ ꯈꯛꯇꯪꯅꯤ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯅꯪꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯁꯦꯝꯃꯒ ꯅꯨꯡꯉꯥꯏꯖꯔꯤꯝꯅꯤ ꯑꯩꯁꯦ ꯑꯗꯣ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯒꯅ ꯅꯪꯅ ꯀꯅꯥꯅ ꯇꯧꯍꯧꯗꯣꯏꯕꯅ ꯅꯨꯄꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯌꯥꯅꯤꯗ ꯆꯍꯤꯃꯨꯛ ꯈꯛꯇꯕꯨ ꯅꯪꯒꯤꯁꯨ ꯂꯥꯏꯔꯤꯛꯇꯣ ꯁꯣꯏ ꯌꯥꯕ ꯅꯠꯇꯦ 12ꯁꯤꯗꯤ ꯈꯔꯁꯨ ꯂꯨꯕꯅꯤ ꯑꯗꯣ ꯅꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏꯕꯅꯤꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯥꯟꯅꯅ ꯃꯄꯥꯁꯤꯅ ꯀꯟꯅ ꯍꯥꯏꯃꯟꯗꯅ ꯃꯄꯥꯁꯤꯅ ꯕꯣꯔꯗꯤꯡ ꯆꯠꯂꯒ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯨꯔꯦ ꯆꯠꯄꯩ ꯃꯇꯝ ꯂꯦꯞꯁꯜꯂꯛꯑꯦꯀꯣ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯁꯨ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯊꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯗꯁꯨ ꯀꯩꯅꯣꯝꯇ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯂꯥꯞꯊꯣꯛꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯩꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯁꯜꯂꯛꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯌꯨꯛꯀꯤ ꯀꯩꯅꯣ ꯊꯤꯟꯗꯣꯛꯄꯗꯒꯁꯦ ꯃꯄꯥꯁꯤꯅ ꯑꯗꯨꯁꯨ ꯈꯪꯉꯦꯕ ꯃꯥꯅ ꯑꯌꯨꯛꯇ ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯗꯩ ꯅꯨꯡꯗꯥꯡꯁꯨ ꯄꯤꯒ ꯍꯥꯏꯕꯁꯦ ꯃꯄꯥꯁꯤ나 ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯁꯤꯅꯗꯤ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯗꯥꯏꯔꯦꯛꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯄꯥꯁꯤꯅ ꯑꯗꯨꯝꯕꯗꯣ ꯈꯔ ꯂꯥꯞꯊꯣꯛꯈꯤꯅꯕ ꯁꯤꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯄꯤꯔꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯅꯁꯨ ꯎꯕ ꯈꯣꯠꯄ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯗ ꯌꯥꯎꯅꯩꯗꯅꯀꯣ ꯑꯗꯣ ꯐꯖꯕꯗꯤ ꯑꯣꯏꯗꯦꯗꯅ ꯃꯃꯤꯉꯩꯗꯒ ꯊꯣꯛꯑ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯇꯤꯐꯤꯟ ꯄꯤꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯍꯜꯂꯛꯄꯗ ꯅꯨꯡꯗꯥꯡ ꯊꯣꯛꯑꯒ ꯇꯤꯐꯤꯟ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯨꯝ ꯎꯅꯔꯛꯑꯃꯤꯅ ꯐꯖꯕꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯇꯁꯦꯡꯅ ꯄꯥꯝꯗꯕꯅꯦꯕ ꯑꯗꯩꯗꯤ ꯃꯉꯣꯟꯗ ꯍꯦꯛ ꯗꯥꯏꯔꯦꯛ ꯍꯥꯏꯔꯨꯔꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥꯅ ꯃꯄꯥꯁꯤꯅ ꯍꯥꯏꯗ꯭ꯔꯒ ꯊꯩꯗꯣꯛꯑꯒ ꯊꯕꯛꯁꯦ ꯇꯧꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯔꯤꯁꯦ ꯀꯨꯏꯔꯔꯣꯏꯀꯣ ꯑꯩꯗꯤ ꯕꯣꯔꯗꯤꯡ ꯆꯠꯈ꯭ꯔꯅꯤꯀꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯆꯖꯤꯛ ꯆꯥꯔꯒꯗꯤ ꯆꯠꯀꯅꯨꯀꯣ ꯀꯥꯏꯅ ꯅꯨꯄꯤꯁꯦ ꯀꯞꯄꯦꯕ ꯄꯤꯕꯗ ꯅꯨꯃꯤꯠꯁꯦ ꯀꯨꯏꯁꯜꯂꯛꯇ꯭ꯔꯃꯤꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯕꯣꯔꯗꯤꯡ ꯆꯠꯀꯗꯕꯁꯦ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯐꯤꯔꯣꯟ ꯈꯔ ꯂꯩꯔꯨꯒꯦꯅ ꯃꯄꯥꯗ ꯍꯥꯏꯔꯒ
ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯔꯒ ꯆꯠꯈꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯊꯣꯡꯕꯗꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯊꯣꯡꯉꯦꯀꯣ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯐꯖꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯆꯥꯃꯤꯟꯅꯩ ꯃꯄꯥꯒꯤꯒ ꯈꯥꯛꯏ ꯑꯗꯣ ꯃꯥꯏ ꯀꯥꯁꯤꯗ ꯃꯥꯏ ꯐꯃꯨꯡꯗꯒ ꯐꯝꯃꯤꯟꯅꯗꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯤꯀꯣ ꯑꯩ ꯍꯌꯦꯡꯗꯩ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯆꯍꯤꯃꯨꯛ ꯈꯔ ꯍꯦꯟꯅꯅꯤ 이ꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯗꯣꯏꯁꯦ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯈ꯭ꯔꯕ ꯑꯩꯁꯤꯅ ꯕꯣꯔꯗꯤꯡꯗ ꯂꯥꯏꯔꯤꯛꯁꯦ ꯆꯪꯈꯤꯗ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯑꯗꯒꯤ ꯅꯪꯁꯦ ꯎꯅꯤꯡꯕꯅ ꯑꯩ ꯉꯥꯎꯔꯛꯀꯅꯤ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯑꯩ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯆꯥꯍꯧꯕ ꯅꯪ ꯀꯩꯅꯣ ꯇꯧꯒꯅꯨꯀꯣ ꯆꯖꯤꯛ ꯆꯥ ꯆꯠꯀꯅꯨꯀꯣ ꯑꯗꯨ ꯑꯗꯥꯅꯅꯦ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯒꯤ ꯐꯃꯨꯡꯁꯤꯗꯀꯣ ꯑꯗꯣ ꯀꯔꯤꯝꯐꯥꯎ ꯑꯀꯥꯏꯕ ꯅꯨꯄꯥꯁꯤꯅꯁꯨ ꯁꯤꯃꯥꯅ ꯑꯩ ꯑꯀꯥꯏꯕꯅ ꯑꯗꯨꯝꯕ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝꯕꯒꯤ ꯃꯕꯥꯅꯤꯗ ꯏꯔꯥꯡ ꯑꯗꯨꯝꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯅꯨꯡꯁꯤꯅꯕꯗ ꯃꯕꯥꯅꯤꯒꯤ ꯑꯣꯏꯅ ꯂꯩꯇꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯟꯕ ꯅꯨꯄꯥꯁꯤꯅ ꯅꯛꯁꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯠꯅ ꯀꯣꯟꯕꯕꯨ ꯑꯣꯏꯔꯣ ꯃꯈꯨꯠꯇ ꯄꯥꯏꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝꯕꯁꯦ ꯃꯕꯥꯅꯤꯗ ꯑꯃꯐꯥꯎ ꯂꯩꯅꯗꯦꯀꯣ ꯑꯗꯨꯒ ꯀꯞꯀꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏꯅꯗꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯃꯄꯤꯒ ꯇꯩꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯩ ꯃꯣꯏ ꯑꯅꯤꯅ ꯐꯝꯕ ꯍꯦꯛ ꯎꯅꯕ ꯆꯤꯡꯌꯥꯁꯦ ꯁꯤꯗ ꯑꯝꯇꯪ ꯎꯅꯔꯨꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅꯅ ꯐꯠꯂꯥꯎ ꯍꯥꯏꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯔꯣꯏꯕꯗꯤ ꯍꯥꯏꯒꯅꯣ ꯅꯠꯇꯦ ꯃꯇꯝꯈꯔꯒꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯕꯥꯅꯤꯁꯦ ꯆꯤꯡꯌꯥꯗꯣ ꯑꯃꯨꯛ ꯆꯠꯂꯒ ꯐꯝꯃꯤꯟꯅꯔꯨꯏꯕ ꯑꯗꯁꯨ ꯅꯨꯄꯤꯁꯦ ꯋꯥ ꯑꯃꯐꯥꯎ ꯍꯦꯛ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯞꯄꯒꯅꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯁꯦ ꯆꯦꯠꯅ ꯄꯥꯏꯔꯒ ꯀꯞꯄꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯝꯃꯦꯕꯀꯣ ꯋꯥꯁꯦ ꯉꯥꯡꯕ ꯃꯥ ꯑꯃꯐꯥꯎ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯁ ꯀꯩꯁꯨ ꯈꯟꯒꯅꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯣꯏ ꯑꯗꯨꯝ ꯐꯖꯅ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯍꯣꯠꯅꯧ ꯈꯣꯠꯅꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯇꯣꯔꯦ ꯌꯨꯝꯗ ꯕꯕꯥꯅ ꯆꯩꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯊꯤꯜꯂꯨꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯃꯁꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯐꯣꯟꯗꯤ ꯇꯧꯅꯔꯒ ꯋꯥꯁꯦ ꯉꯥꯡꯕꯁꯦ ꯉꯝꯗꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯞꯄ ꯂꯩꯈꯤꯕ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯅꯨꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯍꯧꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤ ꯃꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯨ ꯋꯥ ꯉꯥꯡ ꯉꯝꯗꯕꯤ ꯑꯗꯩ ꯇꯨꯝꯃꯒꯦ ꯑꯩꯅ ꯅꯨꯄꯥꯁꯤꯅꯁꯨ ꯇꯨꯝꯃꯣꯅ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯀꯗꯕꯅꯤ나 ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕ ꯈꯣꯠꯁꯟꯕ ꯊꯦꯡꯉꯅꯤ ꯇꯨꯝꯃꯣꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯇꯧꯐꯝꯗꯤ ꯈꯪꯗ꯭ꯔꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗ ꯃꯥꯁꯦ ꯁꯥꯏꯀꯜꯁꯦ ꯊꯧꯔꯒꯅꯦ ꯅꯨꯄꯤꯁꯦ ꯎꯅꯤꯡꯉꯛꯑꯦꯕ ꯃꯥꯅ ꯑꯍꯤꯡꯁꯤꯗꯀꯣ ꯄꯨꯡꯗꯣ ꯃꯇꯝꯗꯣ 12:30 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯔꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯁꯦ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯑꯍꯤꯡꯗꯨꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯥ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯊꯣꯛꯂꯛꯑꯁꯨ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯃꯥ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯨꯒꯦꯅ ꯈꯟꯒꯠꯂꯛꯑꯦ ꯇꯨꯝꯕꯗꯣ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯩ ꯅꯨꯡꯁꯤꯕꯒꯨꯝꯕꯒꯤ ꯀꯩꯅꯣ ꯃꯩꯆꯥꯛꯁꯦ ꯁꯤꯗꯤ ꯊꯦꯡꯉꯒ ꯑꯍꯤꯡ ꯁꯨꯃꯥꯏꯅ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯉꯥꯎꯔꯛꯀꯅꯦꯕ ꯑꯌꯨꯡꯗꯤꯟꯗꯤ ꯑꯃꯒ ꯋꯥꯔꯤ ꯈꯔ ꯁꯥ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯛ ꯈꯔ ꯀꯥꯎꯅꯦꯕ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯁꯤꯗꯤꯅꯦ ꯑꯍꯤꯡ ꯊꯦꯡꯉꯒꯅ ꯍꯦꯟꯕ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯩ ꯃꯥꯁꯦ ꯁꯥꯏꯀꯜꯁꯦ ꯇꯥꯛ ꯂꯥꯎꯅ ꯃꯣꯏ ꯊꯣꯡꯒꯥꯟꯁꯦ ꯈꯥꯝꯃꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯇꯧꯔꯦꯕ ꯃꯥꯅ ꯄꯥꯏꯔꯛꯑꯁꯨ ꯐꯔꯦ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯐꯔꯦꯅꯀꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯄꯥꯏꯔꯛꯑꯦꯕ ꯅꯪ ꯇꯨꯝ ꯌꯥꯗ꯭ꯔꯕꯣ ꯑꯍꯤꯡꯁꯦ ꯐꯣꯟ ꯇꯧꯔꯛꯏꯗꯦꯅ ꯅꯪꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯍꯥꯏꯀꯣ ꯃꯥꯁꯨ ꯑꯗꯣ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯃꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯦꯕ ꯃꯥꯅ ꯅꯨꯄꯤꯁꯦ ꯉꯛꯑꯦꯕ ꯅꯪ ꯐꯥꯒꯤꯔꯥꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯍꯌꯦꯡꯗꯩꯗꯤ ꯅꯪꯅ ꯑꯃꯨꯛ ꯕꯣꯔꯗꯤꯡ ꯆꯪꯒ꯭ꯔꯗꯤ ꯃꯇꯝ ꯈꯔꯗꯤ ꯎ ꯐꯪꯉꯔꯣꯏ ꯁꯨꯇꯤ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎꯗꯤꯅ ꯑꯩ ꯅꯪ ꯑꯝꯇꯪ ꯌꯦꯡꯍꯧꯒꯦꯅ ꯂꯥꯛꯑꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯄꯣꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅ ꯉꯥꯛꯇꯪꯈꯛ ꯊꯣꯛꯂꯛꯑꯣ ꯉꯥꯛꯇꯪꯈꯛꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯣꯟꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯇꯧꯔ ꯊꯣꯛꯂꯛꯑꯕꯖꯥꯠꯅꯦꯕ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯃꯕꯥꯅꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯃꯈꯨꯠꯁꯦ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯨꯄꯤꯁꯤꯁꯨ ꯀꯞꯄꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯗꯤ ꯁꯦꯡꯅ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯃꯣꯏꯒꯤ ꯆꯤꯡꯌꯥ ꯂꯩꯕꯗꯣ 이낭 ꯅꯛꯑꯦ ꯆꯤꯡꯌꯥꯁꯦ ꯎꯅꯔꯕꯅꯦꯕ ꯑꯗꯨꯗ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯩꯕ ꯁꯥꯏꯀꯜꯁꯦ ꯅꯨꯄꯥꯁꯤꯅ ꯈꯥꯝꯃꯝꯃꯦꯀꯣ ꯑꯗꯨꯒ ꯆꯤꯡꯌꯥꯁꯦ ꯆꯠꯃꯤꯟꯅꯩꯕ ꯑꯗꯗꯤ ꯇꯁꯦꯡꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯗꯨꯅ ꯍꯦꯟꯃꯟꯕꯅꯤꯅꯅꯦ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯗꯤ ꯃꯕꯥꯅꯤꯁꯦ ꯅꯛꯁꯟꯅ ꯊꯣꯛꯈ꯭ꯔꯦꯕ ꯃꯥꯅꯁꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯕꯥꯅꯤꯁꯦ ꯁꯦꯡꯅ ꯅꯛꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏ ꯀꯤꯁꯀꯨꯝꯕ ꯁꯨꯝ ꯅꯨꯡꯁꯤꯅ ꯀꯣꯟꯕꯒꯨꯝꯕ ꯑꯗꯨ ꯈꯛꯇꯪꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯗꯥꯏꯔꯦꯛ ꯊꯝꯅꯕꯃꯛꯇꯤ ꯃꯕꯥꯅꯤ ꯑꯗꯨꯃꯛꯇꯤ ꯊꯝꯅꯗꯦꯕ ꯉꯁꯥꯏꯒꯤ ꯍꯌꯦꯡꯗꯩꯗꯤ ꯎꯅꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯃꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯗꯣ ꯑꯃꯅ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯗꯕ ꯇꯧꯗ꯭ꯔꯦ ꯑꯗꯩ ꯍꯥꯏꯕ ꯈꯣꯠꯄ ꯑꯃꯠꯇ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯝ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯃꯟꯕꯒꯤ ꯆꯦꯠꯅ ꯑꯗꯨꯝ ꯀꯣꯟꯖꯈꯤꯕꯗꯣ ꯑꯗꯨ ꯅꯨꯄꯤꯗꯨꯅꯁꯨ ꯁꯨꯃꯥꯏꯅ ꯀꯣꯜꯂꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯍꯥꯏꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯣꯜꯂꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯛꯁꯟꯅ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯒ
ꯑꯗꯨꯃꯥꯏꯅ ꯊꯦꯡꯉꯅꯤ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯈꯣꯠꯂꯝꯃꯅꯤ ꯂꯥꯛꯑꯣ ꯊꯦꯡꯅꯔꯝꯒꯅꯤ ꯑꯃꯨꯛ ꯕꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯑꯗꯤ ꯂꯩꯔꯝꯗꯦꯅ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯃꯇꯝꯗꯣ ꯃꯤꯅꯤꯠ 30 ꯈꯛꯀꯤ ꯋꯥꯅꯤ ꯌꯥꯝ ꯀꯨꯏꯅ ꯈꯣꯠꯅ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯁꯨ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯑꯍꯤꯡ ꯇꯨꯝꯗꯅ माजे नुमितुमदि माजे सानाबा दुकाल अम्बौ चत्रेको मा हौगतनिंग फाउद्रेबा मतम चाना कोई वाखन नुंगाइना तुममगा कोला अयुकी चटपे होनागदबदु कोई वाखन दु नुंगाइतमिना अहिंग तुमद्रमिना हौगत ngamdre हौगतनिंगजु फाउद्रे मोंदा दै अयुक्सिदा माना नुपीसिदा फोन तवि नंग चटपै सेम साराब्राना होय चतोरे बाबा होय लै kana haire nang phone di kana paihaudoino na koi mana paihauranne na haire adudi chaluro ko na ha nang suti ek tholop ganda phone tawro ko na haire ko adai di kai gumba nang ai phone number je kaino tawbani na simpa pubani na noi boarding dai ga phone tawbagi tanja ga phangadi tawro ko na nupa jana haiba adai ai nang ngasidi nang kaino chatraba na ai chatre noi gi thongga lalaga nang thogla oroi daba noi gi thonggan do lalaga ai chaning ba phaudre na haiba nupa jana ai janga sidi chaning dre na nang na ngai ram gani khalaga hangai di chatpani adai nang ga dum wai saraga ga sakan thobane do nang yauroi damina ai nga sidi chaning dre na haraga mai taweba adai nu piju ma piju ro ta rai ko nu ba haiba adai di apa do hai thengani lao tholo na tar kanda mana moi je phone je thamna gare aduga nu piju boarding chakre adai nu pa ju nu min sima di ma ju sak su chaning dre ma sak su sa dre thong ju thong dre haugat dre adum phamungda adum phone do tau buding ngamdre mama na paihorani harabani na ko amai troga maje ma nu pijna ju haiba aine hek chudi tholaga tawrak ting gai dinang tawsalla uranu kai sukana roi adu ima oina mu maje nu paam nong kon tore haiba do ai nungai te ai chakhine dan imana biga kai na tarambani aduga nu pa na tawrai kholei gana ima oina khanba do nungai te message ka kai ambok tharam gano na haire ban pijna amai tawgre aduga ti maje nu pa ji numisigi nungdang asmazu yang wana khangi ko nupi siga phone di tawningak ba dai mazu lebong khangda ne nungdang che pung 8 adai tab ju nupi sigi thongan da sakan je thawraga moi gi kaino je phammaga ne moi thongan yeng dai ba mana yam tina nungai ta dana ko aduga di admaina hale nang di thola roi ko aina lai je na taraga adai di mana nupi jina hairam me ba nang sang nai na dukan chatlu hana dongna sana ba chatlu ai sauni na duga nupi jina mu unaba du da ma paisa lupa 5,000 am ga piramme ba nang chajik chara sana chappa su ya roi sijina yerum lai go sangom la poi loi lai ra pusan go du sangom luon ba khot pa yuk nang oidam ni na sangom karai dai lo ni ko adu mana sangom powder do duga je pira thitlaga thau kholo na loina nupi jina leidaga ju pirammi adu loraga jung paisa jina mari tha nium di boarding ji suti lai tamina tholoi doiba adugi admana nang kano taw ko kholona majina loi piramme ba paisa nu saga je duga nupajina mana admai haram bani na nungai roena maja ayuk ching anta hogala mana dum sangong do semga thaktana khotana la phoi adai yerum putana charaga ma dum dukan chale adu ngai di maga dum wai sara chakhrabani na maje am nungai treba mathanda saikan thaubuji ma haina dreba nungai treba tawong khang dreba adai di chak chare cha ayuk ta manu pijina haram mi je chaksa do phatlauna nangna kaino tawringai da thingjala thamura ko da sengkha sujalla duga chaksa oina pura chatlu hairam meba adai nang jang thong batal la ju alu nga la ju ngari moro adai yerum hawra ju maina chatlu ko na aduna mana dum alu nga laga dai moro mapa ju matam du da moi thabak subado kaino da oina laigiba thabak subam do laigiba mapa je aduna yerum go ju hawra ma loi tiffin hapa chatleba ko adai mana photo kapa ga na mana kaino da Facebook ta hapkat leba mana pijna khangna bana ko nga sigi na ai sipure si chatle na haraga dai mu hayang no pijda de se ma loi thai ko khang no pijna loi yang han ge na ma dai boarding da di phone pai de na aduga ai chatle ko ga haraga mana cycle thaudorak pa adu photo je loi hape mana dum no met ke mai hape ma je mana sana ba sang ge haibagi moi mi mam do sana roi mam do singaga photo hakot lima no pidon khangna bana mai troga dai ma ju isik siaga masada haina daba adai dukan da mana leibagi ju dukan gi photo adum hakoli mai tawdana ma ju yamna haina dana wana ma ju mai lele aduga ma ju mana kaino je moi gi thongan me ayorok pa je moi yum ju uda ma onda ayuk ki mana sat pa halak pa nungdang gi yam thi na nungsi ngak tang ora ju ne ma kham me ba saikan moi thongan ma pa ju yoda kham da basung ongam da nungdang gi ju dum kham ba mana adai di nungdang di thabak loira halak pani na ne ngak tang ju pham me ma dum adai ju da ado nang di laitre ko aina sida phammi je nang di thola roi ko
ana hairagane adum adai ayuki de thabak to nangoi damnina ngak tang kha kham ma yengama chatpa adai moi thongan gi ne photo je sibog da mana moi yum sing photo je kapaga adudi Facebook di hapkat padi yadamnina ne aduna mana kaino oina thamme nukti gi hapkala kapaga si je adum mana thamme mana yengja bangai ma video namma ne nupi du da hayeng han gena da main torga yam thina nungai tana lele do numi se ma je tara ni mukti adama yam wana khange bako tara ni muksi tara ni khadi hela kun ni muksi mana thadi phadri adu yam thina wana khang ma je ngamak ta dana ne moi mana le ba boarding jida ma je chatle ba boarding je sala mana ayuki skun tholak pa je moi boarding ji gi mayok na da khoi gi kitang u pam bim jo hor tu kalam pham me ba adu do moi boarding de nga gai thoga poche sa po kai lei bai tu kan ne ba du tu kan je adu moi anytime mai laining mo tum de lei ba ya de warden ya ga khoi gi moi na kano je nung daram khoi gi tu chal lor ma tam je mai laining ba je pula warden ga lei bo oi ba ada mana ayuk se khoi skun tholak pa je moi gi boarding je mana boarding manung do gai thojan chan ta ba du gi sorok hek ma pan da boarding ju oi ba moi thong sorok tu da kha me ba ga ji adu thola moi je tu ngai chun cha toi ne ba ko adu ga du da kamai to ge da nupi nupa ga je thang na kha ba ji da ne mana ya lan ba nu si ba na ngau da na ma ji uning ba na ngau da na la ga ma ji pung muk wa lingai dai thung ga lap tak na yeng a lei ne ba adu ga di ahan ba oina ne mana uzaba mi kup to kamai na nupi si ure ha ba da ne khoi gi kano gate si da gi ne khoi gi mama na ba satra hai tare ne amaga yam harau na nungai na yam lang ga wari ga sa yeng na ra ga tholak pa si mana ure ba sma si yam nungai tre ba ko na khalle adu ju boarding da lai min na ba ni na nam su khan do e ba adu adum ben manak to ga je mi atai sa ta tholak pe ngai ba khot pa do sma wai ga sa da khot ta na adai nu pi duna sang ga tha bi khot pi hai phet lai da mai bek ta sing na bi adum adu u bada maban tina bana te ha bi de dum khang bangam me bana pa jana adai di sam mai dum taw ba ma ja am sathi na nungai tre amai tro ganda moi je ben da mai to nga ka khala sana gare ba adai di mai na mu ma chi nu pa je asom da nai har ga ma je dukan mai chana ba gam da satte ma chi lai ya tre ba adai school hala pa je ma na mask up sale tu pi up sale sunglass up sale adu ga mu dukan du gi marum du da amu yeng school hala pa ju ma ngai re ba ko na sai mong da ma je lai ya da na adai di moi mai kai rom ni na ka samna boarding ji ga moi ga di koi gi kano minute ni phu 40 minutes mu ki lambi ne ba kan da moi gi mai kai ngak ta ne ba man le boarding do ko du ga di nung din ju ngai re adu moi ben je thora kham na ba ju da dum mai dum jang na gi ba tai na ju ki jina nu pa ju chen jalak pa ma na ju tor ga ngak wari ga sana ra ga adai nu pi jina kanam cm ga pi gi ba ko ada mai dum si je ma na mu no ma na ma je mu skun da mu ngai re ba ko tang lap tak na mu skun ji da ju ne ben dai ko me adana atai na dum chum na jang na gi ba get manak se ma ba ni nong ngak tang wai cha lai doi ba si je mangon da yam thi na ma je nu ngai tre ba ma je nu pi ji ga ne pau je phau na ning ba na ma je ngau re ba kana da kamai na kari har ga pau je ai na pi ga ni ha je ma je am lu re ba ko ngai ram bana ma je u ba phang da ba gi waram ba hoi jing na nu pi du gi hong gi ba saklon do adu mai do ma je ni hum ni ji yeng ba ji gi nu pa ji ga ma ga ji skun jang gi ba do oiro tholak pa do oiro ma je tongan ba ma khan ne ba ma na ngai ri je skun tholak pa da ju ngai ba hai bi skun tholak pa da ju ban je pun bra yeng ne ba adu mai na sat ki ba ju mai taw ba boarding da ju mai taw ba halak pa ju mai taw ba skun dai tholak pa ju ben tongam dai mai chum na mi na sana ki ba ji da moi na sat bi do ngak tang or ju on san na da di ya de hai ba gi mo ong da si ji ma ngon da yam ti na ma si nu ngai tre kari no ma na su tu na ai ju kana tai ma sak yeng de do ma na ai u da ba gi ngaur ga yam nu ngai ta ba mai thong da ma ju leiram ga ne na ai na taw ga ma na da mai tai ji kari gi no na ma ju yam nu ngai tre ba adai ma gi suti tholok pa chi ngai re ba ko adai usin na koi gi festival ama gi suti tha re ba adu tha ba gi suti tholak pa ji da na ma je koi gi ma na du nu mi se koi gi moi gi dukan ji da kano moi gi suti boarding ji ka da moi tha ga ni si kumai gi je na ma na hang do ure ba dukan da moi hayeng loi cha na ni school hala aga habs da ma je school halak pa matam ji da gi ngai re
aduga mu adu numituju nupaduga adu numitu dui kharabu kuina sai nupaduga jigi nupijiga wari je ko ben dagi kumaga aduga adumai torga changna gi moini je aduga inung nungai tabagi maithong ui adu numito mabani je ko moini gi maithong duna nungai ti duna chuti satnarani haibagi neba adai mu aduga maje mama pa na mai parents na boarding da leiba ngang gai lau lakpa chatna gi ba moi gari thaugi ba bau je mana mu maje inare adu moi di gari na moina dum thaujagre dana adoraju mana kano tawre adum thaure moi rong gi thongan jida nupi ji thongan je mana leibada moi gi gari do moi car nupi du car leiba moi mayong gi adu je sumang da khame aduga mapa je mu chatkhre ba habidi mana yogi do sumang da kham leirame adu mapa je mu machan pi lawra thamamaga hotel chakhi bai mo ong ne ba car du leire machan pi mayum yore dana ana phone je tawre ba aduga dine block hekta leiram bai wani da ngasai gai di mana mayum nupi do yoram giroina adai mana cycle ni amoina ga kano ni car ne aduna yoram giroi mayum adagi na maju cycle do moi hek yoga tawgen tawjai ne ba phone do block leiram bane me WhatsApp su block leiba adai di Facebook su oina block se piram bane me Facebook da messenger da thage ta ju block leiram bade IG ju loi ba block se pira abanu pisna ma je ta punga ebanu pa je ko ma ji tawang khang de pham leire ma ji phone jan jan tawe dum block thama bani na phone do chatra adai di mu ma ji kaino nupi je tholak pang su ngai re ado wana su ngai jara iba adai nang no ji ki nupa do mai sum loina bo ai pam de khote nang adu taw gano na hai ge na ne ba adai di ma na ne moi dai gi lakpa khotpa mi ma di nupa ji na ne nupi ji ma na bi ambo khangna hodre ba unare mathanda thole bani dum phone da sana bani na mana bi ambo khangna hodre ba ko mana bi dum teng pang bi hai ga da ju nupi ji na kana tin na ri ju ma khangdre ba adai di kai dawre koi gi angang nupi mcha amani lakpada ne mana tadi kauthok piramoi ngasai dei ngai bani ma sudi tholokna tadi kauthok piramona mai maming do hairaga adu na ngai hawi che che ngak ta thoklo ye hayum ta na thajan baji da ne angang gai do thokle aduga thoksi yati hare ba adai ma se no ai tre adai di adoi di nang nabani mana sa pok leire ba ngang ani dugi kon block hangon ta hai biru so na adai di adu hai bam thajalure ada jo taura phone taura anu haire aduga khoi jo mona changa anu haire hairam chakhe ba ngang ani do nupa je tam pi jo ta bane ba ko adu pham gai pham ma je thenga kan da hale eba nu mi se adu mai tawdra mana phone je taw salli adum block sem thambi tawre aduga mana mu atopa number dai ju tawre ba ko adu ju phone je chalan da bi nupi jina tawri je only mana koi gi ma ga nu sinai ba nupa do adai hana phone je atopa mu chalan da bai mo ong do ne ba ko adai di magi kaino ga je nupi je koi gi mana atopa da gi mu IG da mana ka tha ba je ko ambo halak tre ba nupi jina ambo reply torok tre ba adamaina dum chuti matam numit humni mai ni tholak padu manung ti gi challi changi thonggan ji da thonggan bai tholak te masak se sung u ge phangdana ne adum ma je boarding adum changre chuti matam loira ga ko adamai nu pa ji di loi tok thoe ma chana ba ju tok thoe adai ma kaino dukan ju tok thoe loi tok tho ga ne ma je nupi je adamaina nung ti gi boarding ma adu leira ga ma gi mong adu hana dauna adum nupa du adum ha wai chana ben ka khatna gi bi school hale sigi kaino je dum u re ba adamai dum leire ba ko pawa ma be phauna ge ju phang da ba dei nupa mane ta mi gi nupi gi mayum da ju changu ba ya ba na te da ko adamai na dei boarding da ju lei gra mi na ma je adamai yam ti na wa na ma je wa khal je hekta wa khan ngau da ma je kaino ma tawraga koi gi chorok ta khara pham ma lei ahinga je haugat laga sorok ta phamma ga hek nungai bi dei nupi ji gi thonggan da pham gai phamma ga nungalam dai ga halak pi pura ma ji ngau re ba ma cha ji nupi aduk thina nungsina ramaga mana da mai tawgi ba du da ko duga da mai chum haugi ba jena ne tu yep tha ba loi gre nupi ji mayum da thola ga lai re pau su pau khona phangdre du dei mu atopa number da ma ju number ju mu sin gre ba adu ju ki kano je phone mana hana pairam ba number je si atopa number da gi tawraga na mama noina paire ba adai mama du di hotel phambani na phone do ipai ju pai khalakte ba aduga ma di number atopa pai gre ab jinu pa jana khange ba adai mu kari gum bi imta pau je phauna ba ji phangdre moi thonggan da chala ju kana dre tholakte nu pi je dai mi thajalle lehaude hayu na hairak pra khangde nu pi du na lehaude hai bi adai mai tawre ba dai mu
ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯁꯤ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯁꯤ ꯀꯥꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯌꯥꯝ ꯉꯛꯄꯩ ꯋꯥꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯕꯣꯔꯗꯤꯡꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅꯅꯦ ꯒꯥꯔꯤ ꯃꯆꯥ ꯄꯨꯔꯛꯑꯒ ꯊꯧꯔ ꯃꯣꯏꯗ ꯉꯥꯏꯔꯦ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯃꯔꯨꯝꯗꯩ ꯁꯥꯏꯀꯜꯁꯤꯗ ꯌꯦꯡꯉꯦ ꯃꯥꯁꯦ ꯊꯣꯛꯄ ꯉꯝꯕꯩ ꯄꯥꯡꯒꯟꯐꯧ ꯂꯩꯖꯗ꯭ꯔꯦꯕ ꯑꯗꯩ ꯀꯣꯂꯦꯖꯁꯤꯗꯁꯨ ꯃꯥꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯁꯦ ꯀꯣꯂꯦꯖ ꯊꯣꯛꯂꯛꯄꯁꯦ ꯉꯥꯏꯔꯦꯗꯅ ꯁꯤꯁꯨ ꯅꯨꯄꯥꯁꯦ ꯃꯕꯥꯅꯤ ꯑꯗꯨꯝ ꯊꯣꯛꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯛꯁ ꯎꯞꯄꯦ ꯑꯗꯩ ꯇꯨꯄꯤ ꯎꯞꯁꯜꯂꯦ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯁꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯃꯁꯛꯁꯨ ꯈꯪꯍꯟꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯄꯥꯎꯁꯦ ꯃꯥꯅ ꯋꯥꯅ ꯈꯪꯖꯕ ꯁꯤꯒꯤ ꯄꯥꯎꯁꯦ ꯅꯨꯄꯤꯁꯤꯗ ꯇꯝꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯛ ꯊꯤꯅ ꯍꯣꯡꯈꯤꯕ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯝꯕꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯕ ꯉꯝꯈꯤꯕ ꯃꯥꯁꯦ ꯄꯨꯡꯉꯛꯉꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅꯅꯦ ꯀꯩꯅꯣꯝꯃꯈꯛ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯀꯤ ꯃꯃꯤꯡ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯅꯤ ꯏꯕꯥꯅꯤꯁꯦ ꯍꯌꯦꯡ ꯆꯪꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯦꯕ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕ ꯍꯥꯏꯁꯤꯅ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯨꯒꯤ ꯈꯨꯜ ꯑꯃꯗꯒꯤꯅꯦꯕ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯄꯅꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯦ ꯀꯧꯊꯣꯛꯑꯦ ꯑꯗꯨꯒ ꯀꯧꯊꯣꯛꯑꯒ ꯃꯥꯁꯤꯅ ꯋꯥꯔꯤꯁꯦ ꯃꯄꯤꯁꯦ ꯇꯥꯈꯩ ꯂꯤꯔꯦꯕ ꯃꯃꯥꯟꯅꯕꯤꯁꯤꯗ ꯅꯪ ꯑꯝꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯑꯝꯇꯗꯤ ꯃꯥꯒ ꯐꯣꯟ ꯐꯥꯎꯅꯒꯦ ꯑꯗꯣ ꯅꯪ ꯃꯥꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯕꯁꯤꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯏ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯂꯣꯏꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯂꯤꯔꯛꯑꯦꯕ ꯃꯥꯁꯨ ꯈꯪ ꯂꯩꯔꯝꯃꯦꯕ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦꯀꯣ ꯑꯗꯣ ꯁ꯭ꯀꯨꯜꯗ ꯃꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯅꯪꯁꯦ ꯃꯥ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯣꯠꯂꯅꯤꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯩ ꯈꯣꯠꯂꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯤꯐꯤꯟ ꯄꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯏꯕꯥꯅꯤ ꯃꯥꯅ ꯌꯧꯕ ꯏꯌꯥꯔꯐꯤꯁꯇ ꯑꯗꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯈꯣꯠꯂꯦꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯑꯗ ꯑꯩꯅꯁꯨ ꯐꯩ ꯒ꯭ꯌꯥꯟ ꯇꯥꯕꯗꯣ ꯑꯗꯨꯅꯦ ꯍꯌꯦꯡ ꯅꯨꯄꯤꯗ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯔꯣꯏꯗꯕꯅꯤ ꯅꯪ ꯂꯨꯅ ꯇꯧꯔꯗꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯐꯔꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣꯅ ꯑꯩꯒꯁꯨ ꯑꯗꯨꯝ ꯁꯥꯏ ꯑꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯅꯨꯃꯤꯠꯇꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯅꯨꯃꯤꯠꯇꯣ ꯃꯥ ꯌꯥꯝ ꯀꯞꯄꯤ ꯅꯪ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝ ꯀꯞꯄꯤ ꯃꯥ ꯆꯥꯛꯐꯧ ꯆꯥꯎ ꯌꯥꯗꯦꯗ ꯑꯩꯈꯣꯏꯅ ꯁꯥꯔꯅ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯄꯤꯖꯩ ꯑꯗꯨꯁꯨ ꯆꯥꯛꯈꯣꯝ ꯑꯅꯤꯈꯛ ꯆꯥꯔꯒ ꯃꯥꯁꯦ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯣꯞ ꯇꯣꯞ ꯇꯥꯔꯒ ꯑꯗ ꯀꯩꯅꯣ ꯋꯥꯔꯗꯦꯟꯗꯨꯅꯕꯨ ꯀꯩꯗꯧꯔꯦ ꯅꯪꯅ ꯋꯥꯔꯗꯦꯟ ꯅꯦꯅꯦꯗꯨꯅ ꯍꯪꯉꯤ ꯑꯗ ꯃꯥꯅ ꯑꯗꯩ ꯏꯕꯥꯅꯤꯁꯦ ꯐꯃꯨꯡꯁꯦ ꯑꯩꯈꯣই ꯃꯣꯏꯗꯣ ꯁꯥꯡꯅ ꯊꯥꯕꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯐꯃꯨꯡ ꯊꯪꯅ ꯏꯕꯥꯅꯤ ꯇꯨꯝꯕ ꯅꯨꯃꯤꯠ ꯑꯝꯇꯗ ꯆꯪꯕꯅꯤꯅ ꯑꯗꯨꯗꯁꯨ ꯃꯥ ꯌꯥꯝ ꯀꯞꯄꯤ ꯑꯍꯤꯡꯗꯁꯨ ꯃꯥ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯑꯩꯅ ꯊꯦꯝꯃꯤ ꯃꯈꯣꯟꯗꯤ ꯊꯣꯛꯄ ꯌꯥꯗꯕꯅꯤ나 ꯃꯌꯥꯝ ꯇꯨꯝꯅꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯤꯡꯁꯦ ꯃꯥ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯏꯕꯥꯅꯤꯁꯦ ꯃꯥꯅ ꯆꯤꯔꯣꯟ ꯇꯧꯔꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔ ꯂꯩ ꯃꯥ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯃꯥ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯩ ꯑꯌꯨꯛꯁꯨ ꯉꯟꯇꯥ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯄꯗꯨꯗ ꯃꯥ ꯉꯁꯤꯁꯦ ꯑꯩꯅꯗꯤ ꯗꯨꯀꯥꯟ ꯑꯗꯩ ꯃꯥꯏ ꯁꯥꯟꯅꯕ ꯆꯠꯄ ꯂꯦꯞꯄꯝꯒꯅꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯃꯥ ꯆꯠꯂꯝꯗꯣꯏꯔꯥ ꯆꯠꯂꯝꯃꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯥ ꯆꯥꯛ ꯊꯣꯡꯉꯒ ꯑꯁꯥꯕ ꯆꯖꯤꯛ ꯆꯥꯒꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯄꯨꯔꯝꯗꯣꯏꯔꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯔꯥꯡ ꯌꯦꯔꯨꯝ ꯀꯩ ꯂꯣꯏ ꯂꯩꯔꯒ ꯂꯐꯣꯏ ꯑꯗꯩ ꯁꯪꯒꯣꯝ ꯂꯣꯏ ꯄꯤꯔꯝꯕꯅꯤ ꯑꯗꯨ ꯃꯥꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯠꯂꯝꯗꯣꯏꯔꯥꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ 4-5ꯅꯤꯁꯤꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯎꯪꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯆꯪꯗꯕꯤ ꯃꯥꯏꯊꯣꯡꯁꯦ ꯁꯨꯛꯑꯒ ꯑꯗꯩ ꯃꯤ ꯑꯇꯩꯅꯁꯨ ꯑꯁ ꯕꯣꯔꯗꯤꯡꯗ ꯅꯝꯗꯅ ꯊꯝꯃꯛꯄꯩꯔꯥ ꯃꯥꯅ ꯁꯨꯛꯏꯁꯦꯅ ꯃꯤꯈꯩꯅꯁꯨ ꯑꯗꯨꯝ ꯍꯪꯅꯕꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤꯉꯥꯏ ꯆꯥꯗꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯗ ꯍꯥꯏꯗꯅ ꯃꯥꯁꯦ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁꯇ ꯃꯪꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩ ꯂꯥꯏꯔꯤꯛ ꯇꯥꯛꯏꯗꯨꯕꯨ ꯍꯦꯛ ꯀꯔꯤꯅꯣꯕꯨ ꯍꯦꯛ ꯈꯪꯗꯗꯅ ꯇꯨꯏꯁꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯥꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯑꯍꯤꯡ ꯑꯃꯗꯁꯨ ꯌꯥꯝ ꯀꯞꯄꯤ ꯑꯩꯁꯦ ꯆꯦꯟꯊꯣꯛꯅꯤꯡꯉꯦ ꯕꯣꯔꯗꯤꯡꯁꯤꯗꯒꯤ ꯑꯩ ꯂꯣꯟꯅ ꯆꯦꯟꯅꯤꯡꯉꯦ ꯑꯩꯁꯦ ꯃꯥꯏ ꯃꯌꯨꯝ ꯆꯠꯈ꯭ꯔꯁꯤꯔꯥ ꯈꯪꯗꯦ ꯑꯅ ꯌꯥꯝ ꯀꯞꯄꯤ ꯑꯩ ꯃꯥ ꯎꯗꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦꯅ ꯃꯥ ꯌꯥꯝ ꯀꯞꯄꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯈꯔꯅ ꯑꯃꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯑꯗꯩ ꯃꯥꯁꯦ ꯀꯩꯗꯧꯔꯤꯅꯣ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦꯅ ꯑꯗꯩ ꯏꯁꯤꯡꯒ ꯍꯦꯛ ꯄꯤꯁꯜꯂꯛꯄ ꯏꯁꯤꯡ ꯊꯛꯑꯀꯥꯟꯗ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁꯇꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯁꯦꯛꯁꯟ ꯇꯥꯃꯤꯟꯅꯩ ꯑꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯦꯡꯕ ꯑꯗꯩ ꯑꯩꯉꯣꯟꯗ ꯑꯁ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯕꯣꯔꯗꯤꯡꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯔꯛꯏꯔꯥ ꯀꯩꯅꯣꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯕꯦꯜ ꯇꯥꯔꯕꯗ ꯑꯆꯥꯄꯣꯠ ꯂꯩꯔ ꯄꯤꯁꯜꯂꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯊꯣꯛꯂꯛꯄꯗꯒꯁꯦ ꯃꯥꯅ ꯑꯗꯨꯝ ꯉꯥꯏꯔꯝꯕ ꯑꯗꯩ ꯚꯦꯟꯗꯩ ꯀꯨꯝꯕ ꯑꯩꯈꯣꯏ ꯆꯪꯃꯤꯟꯅꯕꯗꯁꯨ ꯃꯥ ꯑꯗꯨꯝ ꯉꯥꯏꯔꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯁꯦꯟꯅꯩ ꯑꯗꯩꯗꯨꯁꯨ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯦ ꯐꯥꯎꯈ꯭ꯔꯦ ꯇꯞꯅ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯃꯇꯝ ꯑꯍꯥꯟꯕꯗꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯑꯩꯁꯦ ꯃꯥꯏ ꯋꯥꯈꯜ ꯀꯥꯎꯅꯕ ꯑꯩ ꯁꯨꯝ ꯕꯣꯔꯗꯤꯡꯁꯦ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯌꯥꯁꯟꯅꯔꯒꯦ ꯑꯩꯅ ꯃꯥꯅ ꯑꯌꯥꯕꯁꯦ ꯄꯤ ꯃꯥꯅ ꯂꯦꯇꯔ ꯄꯤꯔꯛꯏ ꯑꯗ ꯑꯌꯥꯕꯁꯦ ꯄꯤ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯩꯈꯣꯏ ꯇꯨꯏꯁꯟ ꯕꯣꯔꯗꯤꯡꯗꯁꯨ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯕ
ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯑꯩꯈꯣꯏ ꯀꯤꯆꯟꯁꯦ ꯄꯨꯜꯂꯤ ꯅꯨꯄꯤ ꯍꯥꯟꯅ ꯆꯥꯏ ꯅꯨꯄꯤ ꯂꯣꯏꯔ ꯅꯨꯄꯥ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯒꯤ ꯇꯨꯏꯁꯟ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯌꯨꯛꯀꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯂꯣꯏꯔꯛꯄ ꯃꯇꯝ ꯁꯨꯝꯕꯁꯤꯗ ꯑꯗꯨꯝ ꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯉꯥꯏꯔꯝꯕ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯁꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯦ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯇꯞꯅ ꯅꯪꯁꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯣ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯅꯛꯁꯟꯅꯈ꯭ꯔꯦ ꯐꯖꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯏꯔꯦ ꯑꯩ ꯃꯥꯒ ꯑꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯍꯧꯈꯤꯕꯁꯦ ꯃꯥꯅ ꯕꯣꯔꯗꯤꯡ ꯃꯅꯨꯡꯒꯤꯁꯦ ꯂꯤꯔꯛꯄꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯋꯥ ꯁꯛꯅꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯐꯣꯟ ꯄꯥꯏꯅꯔꯣꯏꯁꯤ ꯑꯗꯩ ꯅꯨꯡꯁꯤꯕ ꯑꯝꯐꯥꯎ ꯏꯕꯥꯅꯤ ꯅꯠꯇꯅ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪ ꯕꯣꯔꯗꯤꯡ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯈ꯭ꯔꯦ ꯑꯗꯩ ꯑꯗꯨꯝ ꯃꯥꯅ ꯋꯥꯁꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤꯗ ꯀꯅꯥꯝꯇ ꯑꯩ ꯍꯟꯅ ꯌꯦꯡꯉꯣꯏꯅ ꯑꯗꯨꯅ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯅꯨꯡ ꯂꯣꯏ ꯄꯤꯔꯛꯏꯅꯦ ꯃꯥꯅ ꯇꯧꯔꯤꯗꯣꯅ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯕ ꯅꯝꯕꯔꯁꯦ ꯈꯪꯕ꯭ꯔꯥ ꯍꯪꯉꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥ ꯀꯅꯥꯝꯇ ꯈꯪꯍꯜꯂꯔꯣꯏꯅ ꯍꯥꯏꯔꯝꯕꯅꯦꯅ ꯍꯥꯏꯔꯦꯕ ꯑꯩꯒꯁꯨ ꯕꯣꯔꯗꯤꯡ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯐꯥꯎ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨ ꯃꯥꯏ ꯃꯅꯥꯛꯇ ꯑꯝꯇꯗꯤ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇꯗꯤ ꯂꯤꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯅ ꯍꯦꯛ ꯕꯣꯔꯗꯤꯡꯗ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯌꯥꯝ ꯋꯥꯔꯦꯅ ꯃꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯁꯪꯕ ꯈꯣꯠꯄ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯁꯪꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗ ꯂꯤꯔꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯅꯨꯡꯗꯥꯡ ꯁꯪꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯔꯦ ꯑꯝꯇꯗꯤ ꯂꯤꯕꯤꯌꯨ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯁꯦ ꯑꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩꯗꯤ ꯍꯌꯦꯡꯗꯩ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯪꯗꯣꯔꯦ ꯑꯩ ꯃꯇꯝ ꯐꯪꯉꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯑꯩ ꯇꯟꯖꯥ ꯆꯥꯔꯗꯤ ꯃꯥꯒꯤ ꯅꯝꯕꯔ ꯑꯃꯗꯩ ꯂꯧꯅꯔꯒ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯑꯥꯗꯒꯤ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯔꯒꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯈꯪꯉꯦ ꯃꯕꯥꯅꯤꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯗ ꯉꯥꯎꯅꯈ꯭ꯔꯦ ꯃꯥꯁꯦ ꯀꯩꯁꯨꯝꯇ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕ ꯑꯗꯨꯝ ꯈꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯑꯉꯥꯡꯈꯩꯅ ꯀꯔꯤꯅꯣ ꯃꯕꯥꯅꯤꯅ ꯇꯧꯔꯤꯁꯦꯅ ꯃꯥꯁꯦ ꯑꯁꯦꯡꯕꯗꯣ ꯈꯪꯗꯕꯅꯤ나 ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯝꯕ ꯑꯗꯩ ꯌꯦꯡꯉꯣ ꯕꯣꯔꯗꯤꯡꯗꯩ ꯁꯨꯇꯤ ꯊꯣꯛꯂꯛꯄꯐꯥꯎ ꯋꯥꯅ ꯉꯥꯏꯖꯔꯒ ꯄꯨꯔꯥ 12 ꯂꯣꯏꯗꯅ ꯀꯣꯂꯦꯖ ꯀꯥꯔꯕꯗꯨꯐꯥꯎ ꯄꯥꯎꯁꯦ ꯐꯥꯎꯅꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤꯗꯅꯀꯣ ꯑꯗꯩ ꯀꯣꯂꯦꯖ ꯀꯥꯕꯁꯤꯗ ꯍꯦꯟꯅꯅꯦ ꯅꯨꯄꯤꯁꯤꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯐꯅꯌꯥꯝ ꯁꯦꯟꯅꯩ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯗꯤꯅ ꯑꯃꯨꯛꯇꯪ ꯎꯅꯤꯡꯉꯦ ꯃꯥꯅꯀꯣ ꯑꯗꯨꯐꯥꯎꯁꯦ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯤꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯥꯗꯨꯅ ꯉꯥꯏꯔ ꯃꯄꯥꯟꯅꯤ ꯆꯠꯃꯤꯟꯅꯕꯅꯤꯅ ꯃꯣꯏꯁꯦ ꯐꯣꯟ ꯐꯥꯎꯅꯔꯒꯅꯦ ꯃꯥꯅꯒ ꯍꯥꯟꯅ ꯊꯣꯛꯂꯛꯑꯒ ꯉꯥꯏꯔꯒꯗꯤꯅ ꯃꯥꯁꯦ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯉꯥꯏꯖꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥꯁꯤꯒ ꯐꯣꯟ ꯐꯥꯎꯅ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯒꯥꯔꯤꯁꯦ ꯈꯥꯝꯗꯣꯏ ꯇꯧꯕꯒ ꯃꯥꯅ ꯊꯣꯛꯂꯛꯄꯒ ꯈꯥꯝꯕꯒ ꯑꯗꯨꯝ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯥ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯊꯑꯣꯏꯅ ꯃꯥꯁꯦ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯏꯆꯦ ꯑꯝꯇꯗꯤ ꯃꯥꯁꯤ ꯀꯞꯄꯦ ꯏꯆꯦ ꯑꯝꯇꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎꯁꯦ ꯃꯉꯣꯟꯗ ꯑꯝꯇꯗꯤ ꯌꯧꯍꯟꯕꯤꯌꯨ ꯃꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯌꯧꯕꯤꯅꯕ ꯑꯗ ꯁꯣꯏꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯁꯨ ꯃꯥ ꯁꯣꯏ ꯈꯪꯒꯅꯤ 이바니ꯒꯤ ꯋꯥꯔꯤꯅꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯃꯥꯅ ꯀꯩꯅꯣ ꯂꯩꯔꯀꯥꯟꯗ ꯑꯩꯅꯒ ꯁꯪꯈꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇꯪꯗꯤ ꯃꯉꯣꯟꯗ ꯃꯥ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯄꯨꯛꯆꯦꯜ ꯍꯣꯡꯕꯗꯤ ꯑꯗ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯇꯤꯐꯤꯟ ꯄꯤꯗꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯅ ꯃꯝꯃꯤꯉꯩꯗꯒꯤ ꯑꯗꯩ ꯏꯕꯥꯅꯤ ꯑꯗꯨꯝ ꯏꯌꯥꯔꯄꯤꯁ ꯁꯤꯡꯖꯜꯂ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯒꯤ ꯊꯧꯗꯥꯡꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯂꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯃꯥ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯏꯆꯦ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯇꯒꯤ ꯃꯈꯨꯠꯐꯥꯎ ꯁꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯍꯣꯏ ꯏꯕꯥꯅꯤꯗꯣ ꯀꯩꯅꯣ ꯅꯨꯡꯁꯤꯅꯃꯟꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯍꯌꯦꯡꯗꯩꯗꯤ ꯎꯅꯔꯔꯣꯏꯀꯣ ꯃꯇꯝ ꯈꯔꯗꯤ ꯕꯣꯔꯗꯤꯡ ꯂꯩꯈ꯭ꯔꯗꯤꯅ ꯅꯨꯡꯁꯤꯅꯃꯟꯗꯅ ꯑꯗꯨꯒꯤ ꯂꯤꯆꯠꯇꯨꯕꯨ ꯏꯆꯦ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯅꯛꯅꯕ ꯌꯥꯕ꯭ꯔꯥ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯅꯛꯅꯕ ꯌꯥꯕ꯭ꯔꯥ 마제 따스행나 하라보다 미에먹이 마펌다 아이나 아드마인 따오그라가 아이디 아이나 랍톡바 아두도 아이 빰데 아두나 아이 마제 아이기 오이 그러바니 아두나 눅아이테 차이 탄다 눅아이테 응원다디 얌 루나 칼리 아드마이나가 이바니 낙나기도 얌 티나 아이나 루나 칸자이 아두 누피마나도 얌 티나 꼼 톡나 kaisu laitana khallido karigino adu sije aina ko mangondagi lapthoba mana ai junu sijabu oradi maje makhong thong lakpani khangde aingonda case torpani khangde magi ija sokre haidana
amadi tawrakani aina lapthokpu aramadi ma ngaugani aduju kaimta khandri maram karigino nupa ainadi moida makhong ai khong thongna ai bu senbiyo lawbiyo nadi aina chatlubudi yadre aina smai lapthokre na aina ke sawrubudi yadre ai gidi kaimbo hakse laitre una babu ek phangjade mangoda phone tawjo phangjadre number ju khangan bidre asuk yam thina chakpadi pawdo phaunaraga nang ju smana topa yengro ai mana ai mo chana bam leire bu haibira ju adu ju kaim hekta natraga boarding dei thokpa tu wana ngaraga block loi thamjalaga adai mu ma kano boarding dei pra oina tuep lora tholakpa tuep ana ngaijare adu hek tholaga na mana mu college ka ba na nupa je tum nukti chamina ba aina tukan phamba ju tokpa sana ju tokpa ai honage khanjaramba khudimok loi toga ningba kaina ngasi punsi je hingba maga amuk tang pau phaunaradi na aina hingba ai ka changsa ji da kana gumba mi bo ai ngonda wai sana ningba phaude sumnagi manatana phone da ai kana ta ju wai saningde sumnagi manatana asuk yam thina ikai ba piramba so yam thina ngonda smai piramba jidi masi ji sumbra smana tawba ma ju leiramgani ko ai dongna waba ma nupi da ju leiramgani mai nusina nupa lapthokpi giba nupa kaya ai gumba kaya ju leiramgani ai gi smai nusiba magi nusiba nupi duna lapthokkiba ai ipana ai gi matau ji yengba ngamdre nang khaluranu nang na pamba nupi ma pusalo lohonga ji nang nata di ngaur sakrani ana ai babana jo ai gi namak yam pakhale ai khaktani na ado ai gi punsi di ngasi pumang mang hore ana ne yam thina nuai tana libane ba magi nusi ma pau jam tang di libiyo tambiyo mai ma pham yo han biyo mana wajabado yam thina duna nungai ta ba ko smaina hek nusi ba je yam pajana nusi na ramaga ne atopa ama hairak pada nupi na jo koi atopa hairei ba je oina pam kidana hana nusi na manu pa je kadim teng maran ju lai jada ba khana ba khopa dai adugi kaim ta ju lai ta ba blog adum piraga reply handraga dai thoktraga adum lapthok pi gi ba lai ba si je nupa na yam thina sak howe ba adai nupi da su mayam lai ri sine ba adu nupi gi di ha haina bu relation do thamgra di makhong thong chang thala ju yai adai di ma ke star ju yai ai lai ni na nupa na de adugi means ho laite ba laite amaram di nupi na nupa je lo honga lauraga yumda mai mai da thamga da na tabani na ko aduna nupa na di upai laitana dum le howe ba si je smane khoi gi nungsina ba phana nungsina ramaga mi duna kai hoi hongni khanda gai mi du gi matam wakhal ko nungsiba atopa ma silwa je ta yaba na te ba sumaina manghal laga tawba je si jam asauba crime amani haita asauba mi ma manghali ne ba adu si je tawi da bana phai isa ge arepa nungsiba matam sangna nungsina ba leira khradi adumak thungna bana phai mi do anau ba nungsiba ma mung thibda matam changne ba phala ekta sorok ta sarpa le sabi ma pakhang ma nungsina je ta haru yaba na te wakhan chana da bhaibam ju laitra adu wakhan do chana gi bagi fazana nungsina rakhine ba mi amane ekta motion be ade ba adubu ya de ka suna te kaina ba gi mai chak haib je leiram moy ba adu smaina tawbi da ba phai nupi na ju mai tawbi da ba phai adu nupa na ju taw da ba phai adu ga nungsina radi fazana nungsiba du ikai khumna ba amana amabu wahanna da ba ikai ba piram da ba adum panthung yauna ba nungsina rakhibani ado loina makche le sai ba khang koina ra iba nungsina ra iba je nga ki nungsina ji nga ngaumin na ji nga koimin na ji nga sa pa samin na ji phone da ka wai sana ji haraga nate panthung amagi da mak nungsina rakone ba nungsina ba haije koi ball sana je kai gino habda goal channa bagi sana ini dana goal do ball do kana bagi ne ba ko adumaina magi panthung du gi da mak punsi khongloi ama oina ba nungsina ra ine ba adun sumaina tawbiganu amana amabu mirai ba mi amabu yam thina nungai handaba mi amagi lai mangai ni ko siba yauna ra ini suicide toraga ado adumaina mi amagi thamoi da sumatik chak pa je kana amta na tawhanning dabagi ngasi nungsi ma paw haiba wari je ngasi lijar ko ne ba ko ado phare sakauba maya ju oi bani na smai sakauba loi di bau de kitang ten tak lijar ge ai ju film release ki ko chen ba khot pa adugi nangna dabagi film sem ba khot pa da ko adu yam ju aba adu mayam ki thawal ju kai da na ba na ju taw jarak pane ado po media gi tim ju moi ju loina mak wa ba ko aduna kitang telap lijar gi ge adu bau dang de mayam na ngak piyo duga asai loi salak pa ji dai na hajaning ba je asai gi kano gi day 25 ta tantha police ta pung manga ta kap toi ba so je 5 pm ta si je soidana ticket se ko ina pijai ba number jing ji da
ऑनलाइन बुक तौसनबिरो अदुगा सोइदनमकी सिगी नुमिसिजु माइ पाकना फजना फिल्म जी यंगमिनाजी दुगा तै लमगी BLF सिंग मेरा पाइबी इमा सिंग अदगी मेरा क्लब सिंग अदुम्बा सिंगना लम द पाकसना सेटी जे सिनबियो ना सिमतंगा रिक्वेस्ट तौजरी अदुगा हि लोइ संजरके ngasiगी माने याम अचुम्बनी याम नुंगाइजे अदुगा हजिकी ओजाना थंबिखिबा वारी नुसी मपाउसिगी मयाम मनुंगी आर्टिस्ट सिंग खनबिरगा इसा इसाई कमेंट्स इसा इसागी अपाम्बा मयाम फोंदोपिरो अमदी अखोइगी इपो मीडिया ना पुथोकचरीबा क्राइम डायरीज अखोइगी फैमिली सिंग बुजु हन थागचरी लोइनेना अखोइगी ओजाना सु पनबिखरे तांथा पुलिसता चिथनांदबा याहोबा अमदी येंबिनिंबा कया मतम चानागिदबा मयाम अमा तांग कुनमंगासी थांगजनी नोंगालकपदना नोंमाइजिंग ओइदोनी थबक चटपा मयामगिसु सुतीदी फंगदबनीना अखोइगी तांग कुनमंगासी सुंसोय सोयदना नुमिदांग वाइरम पुंग मंगागी तांथा पुलिस की नुपादी सनानी हाइबसिमा मयाम सपोर्ट तोरगा अखोइगी टिकेट अममम कपिबा होपिरो हाइना थमजगे लोइनेना नुपादी सनानी गिदा अखोइना थमजखिबा अखोइगी लॉटरी दुगी विनर ngसाइसु आइन अहामदा लाथोकजगिबा सना सनमगी विनर ओइबिकिबा CX1 अदुगा अनि सुबा अहुम सुबा मना लोबिखिबा F2 अमदी F4 5000 रुपीस की रिवॉर्ड टू अखोइ अथुबा मतमदा अखोइना येनथोकनबा सिनजबसिदा मयामनसु सपोर्ट तोबियु लोइनेना मबांगदा अखोइगी नुपादी सनानिगी टाइटल सॉन्ग दा अखोइना रील्स की कॉम्पिटिशन अमा तोंबा तमदसु ममांगी एपिसोड अखोइना लाथोकजखिबा रिजल्ट अखोइगी विनर अहुम हाइबदी आउट ऑफ 26 contestant da अखोइगी विनर अहुम अखोइना खंगचखिबा अहानबा मना फंगदौबा विद्यारानी लाइश्रम contestant number 19 अदुगा अनिसुबा मना फंगबिखिबे लेवोन लोनिकेप contestant number 3 लोइनेना अहुम सुबा मना फंगबिखिबी जेस्मी सरांगथेम contestant number 6 मखोइ अहुम बुसु अखोइगी इपो मीडिया दा अथुबा मतमदा कांटेक्ट तौबिरगा अखोइना अवार्ड सेरेमनी से मयामगिदमक्ता लाक्लिबा अक्टोबर की तांग कुनमरी इराई निमित की पुंग अमगी ममांगदा यौबिरकलगा अखोइगी विनर सिंगी अखोइना अवार्ड पीबगी सेरेमनी सिमा सुसोय सोयदना याउबियु हाइना अखोइना क्राइम डायरीज की खुथांगदे अखोइना मयामदा निसिंगजरी अदुगा अखोइगी सना सनमगी विनर ओइबिखिबा अखोइगी CX1 अदुगा अनि सुबमना F2 अमदी अहुम सुबमना F4 फंकिबा सिंग मोय अहुम अमदी रील्स कॉम्पिटिशन की विनर ओइकिबा अहुम दुमसु सुंसोय सोयदना अखोइगी इपो मीडिया दा कांटेक्ट तौबिरउ अदुगा अवार्ड सेरेमनी सिमा अखोइ मयाम हराउते यामना मयामदसु अखोइना प्रोग्राम अमा सिनजरगा उथोकनबगी खुदोंचाबदु लौमिनसी अदुगा इराइगी ममांग सिदा अखोइना कांटेक्ट तौबिरलगा डिटेल्स मयामदु थंबियु हाइना थमजगे लोइनेना तांग कुनमंगा की तांथा पुलिस की अखोइगी नुपादी सनानी मयामगिदमक्ता स्पेशल शो अइना पुंग मंगादा सिनजरिबसि हयेंगदगी हेक्तमक अखोइ टिकेट थाबा हौजरगदबनिना मयामना अखोइगी ऑनलाइन दसु बुक तौबिरकपा यागनी अखोइगी पिजरिबा कांटेक्ट नंबर सिदा कांटेक्ट तौबिरगा लौबिगसु यागनी अखोइगी इपो मीडिया की ऑफिस सगोलबन मबुदो मंत्री लंपाकी अखोइ पेना स्टोर की मनाक लेबसिदा लेंथोकपिरगसु अदुमक याजरे अदुगा नत्रगसु तांथा पुलिस नकपिरगना खुदोंचाबिरगना तांथा पुलिस काउंटर दगे हयेंदगी अदुमक लौबिबा यागनी हाबिसिम थमजरगा ngasiगी ओइनदी अखोइगी इपो मीडियाना मयामगिदमक्ता पुथोकचरिबा क्राइम डायरीज निफुनिथोय सुबा एपिसोड हाबिदि ngasiदी अखोइना वेडनेसडे का सैटरडे का उच्चबा ngamjatadana मयामगिदमक्ता स्पेशली अमु अखोइना मयामना अखोइबु नुंसिबिबसिगी मतुगिना अखोइनासु मयामबु नुंसिबसे अखोइना उच्चरगा ngasi नोंमाइजिंग नुमिसिदा मयामगिदमक्ता लांथोकचरिबा क्राइम डायरीज निफुनिथोय सुबा येंबिरिबा सिंगदगी काइननबा याथंगनिजरी पिनबिरसे।